ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯎꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝ ꯊꯥꯕꯝ ꯃꯣꯅꯤꯀꯥ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯄꯥꯔꯤꯇꯣꯟ ꯃꯈꯣꯏꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯏꯪꯈꯣꯜ ꯑꯗꯨ ꯁꯝꯕꯜ ꯈꯥꯔꯤ ꯃꯥꯅ ꯁꯝꯕꯜ ꯑꯗꯨ ꯈꯥꯔꯤꯉꯩ ꯃꯈꯣꯏꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯃꯌꯥꯝꯕ ꯊꯣꯛꯄ ꯊꯦꯝꯕꯨꯡ ꯑꯗꯨ ꯌꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯝꯃꯤ ꯊꯦꯝꯕꯨꯡ ꯃꯔꯣꯜ ꯏꯐꯥꯏ ꯐꯥꯏꯅ ꯏꯇꯨ ꯐꯠꯇꯦ ꯏꯇꯨ ꯐꯠꯇꯦ ꯑꯩꯒꯤ ꯏꯇꯨ ꯐꯠꯇꯦ ꯍꯥꯏꯔꯤꯁꯤ ꯑꯩꯒꯤ ꯏꯍꯦ ꯄꯤꯌꯥ ꯀꯔꯤꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥ ꯏꯇꯨ ꯐꯠꯇꯦ ꯍꯥꯏꯕ꯭ꯔꯣ 하이데 하이데 ꯑꯩꯗꯤ ꯏꯇꯨ ꯐꯩ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯂꯩꯀꯥꯏ ꯑꯩꯒꯤ ꯏꯇꯨ ꯌꯥꯝ ꯐꯩ ꯑꯩꯒꯤ ꯏꯇꯨ ꯌꯥꯝ ꯐꯩ ꯂꯥꯎ ꯅꯨꯄꯥ ꯅꯪ ꯌꯥꯝ ꯊꯨꯅ ꯏꯃꯨꯡ ꯆꯪꯉꯨ ꯂꯥꯎ ꯀꯩꯒꯤ ꯑꯩ ꯐꯨꯗꯣꯏꯔꯣ ꯅꯨꯄꯤ ꯏꯃꯨꯡꯗ ꯆꯪꯂꯒ ꯈꯪꯂꯅꯤ ꯂꯥꯎꯑꯗꯤ ꯀꯣꯛ ꯂꯥꯎ ꯑꯁꯤ ꯍꯥꯏꯅ ꯃꯄꯨꯔꯣꯏꯕꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯏ ꯍꯩ ꯆꯤꯡꯒꯅꯨꯅꯦ ꯅꯨꯄꯤ ꯅꯪꯕꯨ ꯑꯁ ꯑꯩ ꯉꯁꯤ ꯁꯣꯏꯗ꯭ꯔꯦꯗꯅ ꯅꯨꯄꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯄꯥꯔꯤꯇꯣꯟ ꯅꯣꯛꯂꯗꯨꯅ ꯇꯥ ꯊꯦꯝꯕꯨꯡꯁꯦ ꯏꯇꯩꯃꯅ ꯁꯣꯔꯣ ꯆꯤꯡꯂꯒ ꯄꯨꯁꯤꯟꯈ꯭ꯔꯅꯤ ꯇꯥꯟꯖꯥꯗꯨꯗ ꯄꯥꯔꯤꯇꯣꯟꯒ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯇꯥꯎ ꯄꯥꯃꯦꯜ ꯑꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯁꯥꯎꯅ ꯆꯪꯂꯛꯂꯝꯃꯤ ꯀꯔꯤꯅꯣ ꯁꯤꯗ ꯀꯩꯅꯣ ꯃꯥ ꯇꯧꯏꯁꯤꯕꯣ ꯃꯆꯤꯟꯒꯁꯦ ꯑꯔꯩꯀꯩ ꯇꯨꯝꯊꯣꯛꯄ ꯑꯌꯨꯛꯁꯤ ꯂꯥꯛꯏꯁꯤꯕꯣ ꯄꯥꯃꯦꯜꯗꯨ ꯆꯨꯔꯤ ꯇꯥꯐꯝꯗꯨ ꯂꯦꯞꯇꯨꯅ ꯏꯇꯥꯎ ꯍꯣ ꯑꯩ ꯁꯣꯝꯗ ꯂꯩꯌꯦ ꯁꯣꯝꯗ ꯂꯥꯛ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯑꯌꯨꯛꯁꯤꯗ ꯅꯆꯤꯟꯒ ꯈꯣꯡ ꯃꯥꯟꯈꯩ ꯇꯨꯝꯊꯣꯛꯂꯒ ꯂꯥꯛꯏꯗꯨꯕꯣ ꯑꯩꯗꯤ ꯅꯆꯤꯟ ꯉꯥꯛꯇ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯄꯗꯨꯗ ꯈꯪꯉꯨꯔꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯍꯣ ꯏꯄꯥꯅ ꯑꯩ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯦ ꯉꯁꯤꯗꯒꯤ ꯑꯩ ꯅꯣꯏꯗ ꯂꯩꯔꯨꯔꯒꯦꯅ ꯐꯤ ꯌꯣꯝꯃꯒ ꯂꯥꯛꯑꯝꯃꯦ ꯀꯔꯤꯒꯤꯅꯣ ꯅꯣꯏ ꯄꯥꯕꯨꯡꯅ ꯅꯪ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯔꯛꯏꯗꯤ ꯅꯪꯅ ꯁꯣꯏꯗꯅ ꯄꯥꯕꯨꯡꯅ ꯁꯥꯎꯅꯕ ꯊꯕꯛ ꯇꯧꯔꯝꯒꯅꯤ ꯅꯪꯅ ꯀꯩꯗꯧꯔꯒꯦ ꯇꯨꯝꯁꯠ ꯃꯥꯟꯕ ꯀꯩꯁꯨꯝ ꯇꯧꯗꯦ ꯅꯪꯅ ꯇꯧꯗꯅ ꯍꯦꯛꯇ ꯇꯥꯟꯊꯣꯛꯄ ꯌꯥꯕ ꯅꯪꯅ ꯀꯩꯅꯣꯝꯃ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯦꯕ ꯅꯒꯨꯜ ꯈꯪꯉꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯀꯩꯗꯧꯔꯨꯏ ꯌꯥꯝ ꯊꯨꯅ ꯍꯥꯏ ꯑꯩꯅꯅꯦ ꯉꯔꯥꯡ ꯑꯍꯤꯡꯗꯣ ꯄꯥꯕꯒꯤ ꯄꯥꯛꯁꯤꯗꯒꯤ ꯂꯣꯟꯅ ꯁꯦꯜ ꯁꯠꯂꯤꯉꯩꯗ ꯑꯩꯈꯣꯏ ꯄꯥꯕꯅ ꯆꯩꯁꯨꯅ ꯈꯨꯠꯁꯤꯗ ꯍꯦꯛꯇ ꯀꯟꯊꯔꯛꯄꯅꯤ ꯑꯗꯨꯒ ꯍꯨꯔꯥꯟꯕ ꯅꯪ ꯌꯨꯝꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛꯃꯛ ꯆꯠꯂꯣ ꯍꯥꯏꯗꯅ ꯑꯍꯤꯡꯗꯨꯗ ꯑꯩꯁꯦ ꯁꯥ ꯁꯟ ꯇꯥꯟꯕꯗꯧꯅ ꯑꯩꯈꯣꯏ ꯄꯥꯕꯅ ꯀꯣꯏꯇꯥꯟ ꯇꯥꯟꯕꯩ ꯋꯥꯅꯤꯅꯦ ꯑꯗꯩꯗꯤ ꯑꯩꯁꯨ ꯆꯠꯀꯅꯤ ꯅꯣꯏꯒꯤ ꯅꯌꯨꯝꯁꯦ ꯁꯨꯡꯂꯩ ꯂꯩꯕꯤꯔꯣꯏꯅ ꯆꯠꯁꯤꯟꯅꯕ ꯁꯥꯔꯒ ꯑꯩꯒꯤ ꯀꯥꯗ ꯇꯨꯝꯂꯒ ꯂꯩꯊꯣꯛꯄꯅꯤ ꯑꯗꯨꯒꯗꯤ ꯉꯁꯥꯏꯗꯨ ꯄꯥꯕꯅ ꯍꯦꯛꯇ ꯐꯃꯨꯡꯗꯒꯤ ꯑꯩꯁꯦ ꯁꯔꯣ ꯆꯤꯡꯊꯔꯒ ꯏꯉꯛ ꯁꯝꯁꯤ ꯄꯥꯏꯔꯒ ꯂꯥꯎꯇꯨꯅ ꯏꯜꯂꯒ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯔꯛꯄꯩ ꯋꯥꯅꯤꯅꯦ ꯑꯗꯩꯗꯤ ꯑꯩꯁꯨ ꯁꯣꯛꯅꯤꯡꯃꯟꯗꯅ ꯐꯤ ꯌꯣꯝꯁꯤꯜꯂꯒ ꯅꯣꯏꯗ ꯂꯩꯔꯨꯒꯦ ꯂꯥꯛꯏ ꯅꯪ ꯑꯃꯩꯕꯣ ꯅꯥꯇꯩ ꯆꯥꯕ ꯑꯝꯇ ꯇꯧꯗꯦ ꯀꯩꯗꯧꯕꯒꯤ ꯂꯥꯏ ꯈꯨꯠꯁꯥꯡ ꯃꯤꯆꯥꯗꯅ ꯄꯥꯛꯁꯤꯗꯒꯤ ꯁꯦꯜ ꯁꯠꯂꯨꯔꯤꯕꯅꯣ ꯅꯪꯕꯣ ꯆꯠꯂꯤꯅꯤ ꯀꯩꯅꯣ ꯁꯦꯜ ꯄꯤꯌꯨꯗꯤ ꯌꯥꯗꯦ ꯑꯩꯁꯨ ꯃꯣꯏꯗ ꯁꯦꯜ ꯄꯤꯌꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯍꯩꯖ ꯁꯤꯡꯖꯕꯤ ꯇꯧꯔꯒ ꯄꯥꯛꯁꯤꯗꯒꯤ ꯁꯦꯜ ꯁꯠꯄꯅꯤ ꯀꯩꯅꯣ ꯑꯗꯩꯗꯤ ꯅꯣꯏ ꯄꯥꯕꯨꯡꯅ ꯑꯃꯨꯛ ꯃꯥꯒꯤ ꯍꯩꯖ ꯁꯤꯡꯖꯕꯤ ꯇꯧꯔꯒ ꯆꯩꯁꯨꯅ ꯅꯈꯨꯠꯇꯨꯗ ꯀꯟꯊꯔꯛꯑꯦ ꯅꯠꯇ꯭ꯔꯥ ꯏꯅꯒꯤ ꯏ ꯀꯥꯕꯅꯦ ꯌꯥꯝ ꯀꯔꯦꯝꯅꯔꯛꯀꯅꯨꯀꯣ ꯂꯪꯈꯠꯂ ꯀꯥꯎꯔꯒ ꯆꯤꯡꯊꯔ ꯅꯦꯠꯁꯅꯤ ꯀꯤꯖꯔꯦꯗꯣ ꯑꯣꯟꯊꯣꯛꯅ ꯅꯪꯗꯨꯝ ꯅꯊꯨꯟꯗꯨꯗ ꯆꯦꯡꯒꯥꯎ ꯀꯥꯎꯔꯒ ꯇꯥꯟꯈꯤ ꯅꯌꯨꯝ ꯌꯧꯅꯕ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯃꯇꯩꯃ ꯀꯦꯊꯕꯤꯗꯨ ꯃꯆꯨꯝ ꯇꯥ ꯃꯈꯩ ꯀꯦꯊꯔꯒ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯄꯥꯃꯦꯜꯅ ꯍꯥꯏ ꯀꯩꯅꯣꯍꯦ ꯅꯣꯏ ꯑꯋꯥꯡꯒꯤ ꯅꯇꯩꯃꯁꯤꯗꯤ ꯃꯥꯏꯋꯥꯎꯕꯤꯅ ꯃꯃꯥꯏꯁꯦ ꯋꯥꯎꯈꯩ ꯊꯥꯔꯒ ꯊꯣꯛꯂꯛꯏ ꯃꯆꯤꯟꯁꯤꯅ ꯀꯗꯥꯏꯗꯒꯤ ꯇꯨꯁꯤꯜꯂꯨꯔꯕꯖꯥꯠꯅꯣ ꯁꯤꯕꯨ ꯀꯗꯥꯏꯗꯒ ꯉꯁꯥꯏ ꯉꯥꯡꯉꯤꯕꯁꯤꯕꯣ ꯀꯤꯕꯨ ꯀꯤꯖꯩꯅꯤ ꯃꯁꯛꯁꯦ ꯌꯦꯡꯂꯒ ꯂꯧꯗ꯭ꯔꯥꯎꯕꯤꯗꯣ ꯃꯥꯟꯁꯤꯜꯂꯛꯏ ꯃꯥꯜꯂꯛꯈꯤꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯤꯡꯆꯥꯕꯤ ꯃꯤ ꯆꯥꯔꯨꯕꯤꯁꯨ ꯑꯃꯨꯛ ꯋꯥꯠꯂꯛꯈꯤꯅꯤ ꯍꯥꯏꯒꯨꯝꯗꯅ ꯍꯤꯡꯆꯥꯕꯤ ꯃꯤ ꯆꯥꯔꯨꯕꯤꯗꯣ ꯃꯥꯟꯁꯤꯜꯂꯛꯏ ꯅꯠꯇꯦ ꯃꯥꯒꯤꯁꯤꯕꯨ ꯐꯖꯔꯦ ꯀꯥꯏꯗꯨꯗ ꯀꯦꯔꯤꯕ ꯀꯥꯏꯗꯣ ꯐꯖꯕꯗꯤ ꯂꯥꯏꯔꯗꯅ ꯌꯦꯡꯕꯗ ꯀꯤꯗꯨꯝ ꯀꯤꯖꯩꯅꯦ ꯃꯥꯒꯤ ꯃꯁꯛꯁꯤ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯒ ꯂꯣꯏ ꯀꯤꯗꯨꯅ ꯀꯞꯅꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯀꯦꯊꯕꯤꯗꯨ ꯄꯥꯔꯤꯇꯣꯟꯅ ꯂꯩꯔꯤꯕꯗꯣꯝꯗ ꯂꯥꯛꯇꯨꯅ ꯄꯥꯔꯤꯇꯣꯟ ꯅꯣꯏꯒꯤ ꯆꯥꯛ ꯂꯣꯏꯔꯕꯣ ꯑꯧ ꯂꯣꯏꯔꯦ ꯏꯇꯩꯃ ꯂꯣꯏꯔꯕꯗꯤ ꯌꯥꯝ ꯐꯔꯦ ꯏꯇꯩꯃꯁꯦ ꯊꯕꯛ ꯑꯃ ꯆꯠꯇꯕ ꯌꯥꯗꯗꯅ ꯅꯣꯏ ꯇꯥ ꯊꯣꯡꯕꯨꯡꯒꯤ ꯏꯟꯁꯥꯡꯅ ꯊꯣꯡꯂꯝꯗ꯭ꯔꯦ ꯑꯗꯨꯅ ꯅꯣꯏꯗꯒꯤ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ ꯑꯝꯇ ꯄꯤꯔꯝ ꯍꯣꯏ ꯏꯇꯩꯃ ꯄꯤꯔꯒꯦ ꯀꯦꯊꯕꯤ ꯃꯈꯣꯜꯒꯗꯣ ꯅꯧꯊꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯝꯃꯤ ꯈꯪꯗ꯭ꯔꯦꯗ ꯄꯥꯔꯤꯇꯣꯟ ꯅꯨꯄꯥ ꯐꯠꯇꯕ ꯁꯨꯅꯤꯡꯗꯕꯗ ꯂꯩꯔꯨꯕꯁꯦ ꯌꯥꯝ ꯋꯥꯏꯅꯦ ꯏꯅꯥꯎꯍꯣꯏꯒꯨꯝꯕ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯅꯣꯝꯕ ꯀꯟꯖꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯁꯨꯡ ꯐꯤꯔꯥ ꯆꯥꯕ ꯑꯃꯗ ꯂꯩꯖꯔꯝꯂꯕꯗꯤ ꯅꯇꯩꯃꯅ ꯑꯁꯤ ꯌꯧꯅ ꯋꯥꯔꯤꯕꯁꯦ ꯋꯥꯔꯝꯂꯣꯏꯗꯕꯅꯤ ꯍꯣꯏ ꯏꯇꯩꯃ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯏꯅꯥꯎꯒꯨꯝꯕ ꯑꯃꯇꯪ ꯊꯦꯡꯅꯖꯔꯝꯂꯕꯗꯤ ꯅꯇꯩꯃꯁꯦ ꯂꯥꯏꯕꯛ ꯐꯕꯤꯌꯦꯗꯣ ꯑꯣꯏꯖꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨꯅꯦ ꯄꯥꯝꯖꯕ ꯃꯤꯁꯛꯇꯤ ꯊꯦꯡꯅꯗ꯭ꯔꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯖꯤꯟꯗꯅ
ꯃꯤꯅꯥꯏ ꯃꯥꯟꯕ ꯑꯃꯟꯕ ꯑꯃꯗꯅꯦ ꯍꯦꯛ ꯊꯨꯡꯂꯨꯔꯦ꯫ ꯍꯌꯦꯡꯋꯥꯏ ꯏꯅꯥꯎꯗꯒ ꯂꯩꯕ ꯅꯨꯄꯤꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯃꯔꯥꯏꯕꯛ ꯐꯕꯤꯗꯣ ꯑꯣꯏꯗꯧꯔꯤꯕꯅꯤ꯫ ꯀꯂꯛꯆꯩꯗ ꯅꯇꯩꯃꯍꯣꯏꯗꯤ ꯏꯅꯥꯎꯒꯨꯝꯕ ꯋꯥꯈꯜ ꯇꯥꯕ ꯅꯨꯄꯥꯁꯦ꯫ ꯑꯁꯤ ꯍꯥꯏꯅ ꯀꯦꯊꯕꯤꯗꯨ ꯄꯥꯔꯤꯇꯣꯟꯗ ꯀꯣꯊꯗꯅ ꯋꯥ ꯀꯌꯥ ꯍꯥꯏꯔꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯥꯃꯦꯜ ꯀꯦꯊꯕꯤꯗ ꯐꯩꯔꯞ ꯌꯦꯡꯗꯨꯅ ꯃꯗꯣꯝ ꯑꯁꯨꯝꯅ ꯈꯟꯖꯩ꯫ ꯀꯩꯅꯣ ꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯉꯥꯡꯂꯤ ꯃꯌꯥꯝꯁꯤꯕꯣ? ꯌꯥꯝ ꯍꯩꯅꯗꯦ ꯃꯤꯠꯌꯦꯡ ꯅꯌꯦꯡꯒꯁꯦ꯫ ꯅꯠꯇꯦ ꯃꯥꯒꯤꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯄꯥꯔꯤꯇꯣꯟꯁꯤ ꯄꯥꯝꯃꯤ ꯖꯥꯠꯂꯥ? ꯃꯁꯤ ꯆꯣꯡꯈꯠꯂꯒ ꯂꯋꯥꯏ ꯂꯦꯝꯐꯨꯁꯤ ꯅꯦꯠꯊꯔꯗꯤ ꯈꯣꯡꯍꯥꯝꯕꯟ ꯑꯁꯨꯞꯄ ꯃꯥꯅꯤꯁꯦ꯫ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯕ ꯄꯥꯃꯦꯜꯅꯤ ꯀꯦꯊꯕꯤꯒꯤ ꯃꯇꯧꯗꯨꯗ ꯍꯦꯛꯇ ꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯇꯩꯃ ꯀꯩꯅꯣ ꯍꯧꯖꯤꯛ ꯃꯧ ꯊꯋꯥꯏꯅ ꯈꯣꯏꯗꯥꯕ ꯅꯨꯄꯥ ꯐꯪꯍꯧꯗ꯭ꯔꯦꯅ ꯇꯛꯁꯤ ꯁꯣꯜꯂꯤꯗꯨꯕꯣ? ꯂꯩꯁꯥꯔꯤꯉꯩꯗ ꯇꯥ ꯊꯦꯝꯃꯨꯡꯁꯦ ꯏꯇꯩꯃꯅ ꯊꯋꯥꯏꯅ ꯈꯣꯏꯗꯥꯕ ꯃꯤꯁꯛꯅꯤ ꯍꯥꯏꯗꯅ ꯅꯠꯇ꯭ꯔꯣ? ꯏꯇꯩꯃꯅ ꯍꯥꯟꯅ ꯆꯦꯜꯂꯨꯕ ꯅꯨꯄꯥꯅꯤꯗꯣ ꯃꯤꯔꯥꯏꯔꯝꯂꯒ ꯇꯥ ꯊꯦꯝꯃꯨꯡꯗ ꯅꯝꯂꯩ ꯂꯩꯔꯛꯂꯤꯕꯗꯣ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯆꯒꯠ ꯏꯇꯩꯃ ꯅꯪꯁꯤ ꯌꯥꯏꯌꯦ꯫ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯅꯪ ꯀꯜꯂꯛꯄ꯭ꯔꯣ? ꯀꯜꯂꯛꯆꯗꯦꯗ ꯀꯩꯗꯧ ꯀꯜꯂꯛꯇꯣꯏꯅꯣ? ꯇꯨꯕꯨ ꯇꯨꯒꯠꯆꯩ꯫ ꯑꯩꯗꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯔꯕ ꯅꯨꯄꯤꯅ ꯑꯁꯤꯒꯨꯝꯕ ꯋꯥ ꯉꯥꯡꯕꯁꯦ꯫ ꯀꯦꯊꯕꯤ ꯄꯥꯃꯦꯜꯒꯤ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯃꯄꯨꯔꯣꯏꯕ ꯊꯦꯝꯕꯨꯡꯅ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯃꯀꯣꯛ ꯂꯤꯊꯣꯔꯛꯇꯨꯅ ꯄꯥꯔꯤꯇꯣꯟ ꯍꯣꯏꯅ ꯇꯥꯅꯕ ꯑꯁꯨꯝ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯣ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪꯁꯤꯡ ꯅꯈꯣꯏ ꯆꯦꯛꯁꯤꯜꯂꯨꯀꯣ꯫ ꯅꯨꯄꯥ ꯎꯕ ꯌꯥꯗꯦ ꯍꯥꯏꯅꯕꯤ ꯂꯧꯗ꯭ꯔꯥꯎꯕꯤꯃ ꯎꯃꯪꯗꯒꯤ ꯊꯣꯔꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯅꯍꯥ ꯄꯥꯈꯪꯁꯥ ꯅꯣꯏ ꯆꯦꯛꯁꯤꯜꯂꯨ ꯑꯃꯨꯛ ꯐꯥꯖꯈꯤꯁꯅꯤ꯫ ꯌꯥꯝ ꯇꯧ ꯉꯝꯕꯅꯤꯀꯣ꯫ ꯃꯁꯤ ꯅꯨꯄꯥꯁꯤ ꯂꯥꯎꯔꯛꯂꯤꯕꯁꯦ ꯑꯩꯉꯣꯟꯗ ꯑꯣꯏꯔꯤꯅꯤ꯫ ꯅꯨꯡꯉꯥꯏꯔꯤ ꯅꯨꯄꯥ ꯅꯪ ꯊꯕꯛ ꯑꯝꯇ ꯆꯠꯂꯣꯏꯗꯍꯦ ꯃꯁꯤꯗ ꯐꯨꯊꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯕꯞ ꯆꯠꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯄꯥꯃꯦꯜ ꯑꯃꯗꯤ ꯄꯥꯔꯤꯇꯣꯟ ꯅꯣꯛꯇꯨꯅ ꯌꯦꯡꯍꯧꯏ꯫ ꯄꯥꯃꯦꯜꯅ ꯇꯥ ꯊꯦꯝꯕꯨꯡꯁꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯂꯧꯔꯨꯕꯗꯒꯤ ꯄꯨꯡꯃꯥꯡ ꯃꯥꯡꯉꯤꯗ꯫ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯏꯌꯥꯝꯕ ꯅꯠꯇꯦ꯫ ꯏꯇꯩꯃꯁꯤ ꯂꯧꯔꯨꯕꯗꯒꯤ ꯁꯂꯥꯛ ꯕꯤꯂꯥꯛ ꯍꯦꯛ ꯁꯥꯏ꯫ ꯅꯠꯇꯦ ꯇꯥ ꯊꯦꯝꯕꯨꯡꯁꯦ ꯏꯆꯦ ꯂꯩꯍꯥꯎꯒ ꯄꯠ ꯇꯠꯈꯩ ꯅꯨꯡꯁꯤꯅꯖꯔꯝꯕꯗꯥꯏꯅꯦ꯫ ꯑꯗꯨꯒ ꯀꯗꯥꯏꯗꯒꯤ ꯍꯥꯏꯖꯤꯟꯗꯅ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤ ꯀꯣꯠꯆꯥꯕꯤꯁꯦ ꯂꯧꯔꯤꯅꯣ ꯍꯥꯏꯕꯅꯤ꯫ ꯃꯥꯅ ꯂꯧꯔꯨꯕ ꯅꯠꯇꯦ ꯏꯇꯩꯃ ꯀꯦꯊꯕꯤꯅ ꯐꯥꯕꯤꯕꯅꯤ꯫ ꯀꯥꯟꯅꯗꯦꯁꯦ ꯆꯥꯛ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯄꯥꯔꯤꯇꯣꯟ ꯃꯇꯥꯎ ꯄꯥꯃꯦꯜꯒ ꯂꯣꯏꯅꯅ ꯈꯨꯜꯒꯤ ꯁꯤꯡꯖꯨ ꯌꯣꯟꯐꯝ ꯄꯣꯠꯐꯝ ꯑꯗꯨꯗ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕꯤ ꯆꯅꯨꯒ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯔꯤ꯫ ꯄꯥꯃꯦꯜꯅ ꯆꯥꯁꯤꯜꯂꯨ ꯆꯥꯕꯗꯗꯤ ꯏꯀꯥꯏꯒꯅꯤ꯫ ꯏꯀꯥꯏꯕꯅ ꯄꯨꯛ ꯊꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯦ ꯆꯨꯝꯗ꯭ꯔ ꯎꯔꯤꯔꯩ? ꯑꯁꯤ ꯍꯥꯏꯅ ꯎꯔꯤꯔꯩꯗ ꯃꯤꯆꯤ ꯑꯃ ꯊꯣꯛ ꯈꯠꯆꯤꯜꯂꯤ꯫ ꯁꯛꯇꯥꯁꯤꯒ ꯁꯛꯀꯤ ꯋꯥꯗꯤ ꯑꯗꯨꯝ ꯅꯥꯞꯄꯅꯤꯗ꯫ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯃꯤ ꯂꯩꯄꯣꯟꯇꯦ ꯀꯩꯅꯣ꯫ ꯄꯥꯃꯦꯜ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦ꯫ ꯐꯖꯕꯗ ꯃꯈꯣꯏꯒꯤ ꯎ ꯅꯤꯡꯊꯧ ꯀꯥꯏꯅ ꯍꯥꯏꯅꯕ ꯇꯂꯥ ꯄꯥꯃꯦꯜ ꯆꯥꯎꯊꯣꯏꯕꯗꯨꯅꯤ ꯑꯩꯅ ꯃꯥꯜꯂꯤꯕꯁꯦ꯫ ꯃꯅꯥꯒ ꯄꯨꯡꯅ ꯄꯥꯟꯕꯗꯣ꯫ ꯌꯥꯝ ꯃꯥꯜꯂꯦꯍꯦ ꯃꯁꯛꯇꯨꯒ꯫ ꯅꯪꯗꯤꯅꯦ ꯃꯁꯥ ꯀꯛꯊꯠꯈ꯭ꯔꯕ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤ ꯃꯥꯜꯂꯤꯕꯨꯡꯉꯣ꯫ ꯌꯥꯔꯦ ꯅꯪꯁꯨ ꯑꯁꯨꯛ ꯐꯖꯕ ꯑꯩꯕꯨ ꯐꯖꯩ ꯍꯥꯏꯅꯤꯡꯗ꯭ꯔꯤꯗꯨ ꯀꯩꯒꯤꯅꯣ? ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯆꯤꯝꯕꯥꯜꯗꯅ ꯑꯩꯕꯨ ꯁꯤꯊꯔꯒ ꯊꯃꯣꯏ ꯃꯅꯨꯡꯗꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤꯀꯣ꯫ ꯇꯥꯕꯗ ꯌꯥꯝ ꯋꯥꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ꯫ ꯌꯥꯝ ꯄꯛꯁꯤꯜꯂꯛꯇ꯭ꯔꯦ ꯅꯪ꯫ ꯄꯛꯇꯕ ꯑꯩꯉꯣꯟꯗꯅꯤꯅꯦ ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯃꯣꯏ ꯃꯄꯥ ꯀꯩꯅ ꯀꯧꯗꯣꯏꯁꯦ꯫ ꯑꯗꯩꯗꯤ ꯁꯤꯡꯖꯨꯁꯦ ꯅꯪꯅ ꯊꯟꯗ ꯆꯥꯍꯧꯔꯣꯅ ꯎꯞꯁꯤꯜꯂꯝꯃꯒꯅꯦ ꯆꯠꯈꯤꯗꯣꯏꯅꯦ ꯌꯦꯡꯉꯣ꯫ ꯆꯠꯀꯦꯁꯨ ꯆꯨꯝꯅ ꯑꯗꯨꯝ ꯆꯠꯀꯣ ꯁꯤꯡꯖꯨꯒꯥꯗꯤ ꯎꯞꯁꯤꯜꯂꯝꯃꯨ ꯕꯦꯝꯃ ꯌꯥꯝ ꯍꯥꯎꯏ ꯄꯥꯝꯃꯨꯏ꯫ ꯏꯇꯥ ꯆꯅꯨ ꯑꯩ ꯆꯠꯂꯒꯦ꯫ ꯉꯥꯏꯈꯣꯁꯦ ꯏꯇꯥ ꯅꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯁꯥꯎꯒꯟꯈ꯭ꯔꯦ꯫ ꯏꯕꯨꯡ ꯄꯥꯃꯦꯜꯅ ꯁꯨꯝꯂꯛꯅꯕꯁꯤꯗ ꯄꯥꯔꯤꯇꯣꯟꯅ ꯄꯥꯃꯦꯜ ꯅꯪꯁꯨ ꯌꯥꯔꯦ ꯆꯥꯛꯐꯝ ꯊꯣꯛꯄ ꯁꯤꯡꯖꯨꯁꯦ ꯑꯗꯨꯝ ꯆꯥꯎ꯫ ꯃꯤꯉꯣꯟꯗ ꯆꯀꯠ ꯍꯧꯔꯅꯨ꯫ ꯀꯔꯤ ꯅꯨꯄꯥꯅꯣ ꯈꯪꯗꯦ꯫ ꯀꯜꯂꯛꯄ꯭ꯔꯣ? ꯅꯇꯨꯗ ꯍꯧꯕ ꯅꯠꯇꯦ ꯏꯇꯨꯗ ꯍꯧꯖꯕꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯆꯅꯨꯕꯨ ꯌꯥꯝ ꯄꯥꯝꯖꯕ ꯀꯦꯡꯕ ꯀꯧꯕ ꯅꯨꯄꯥꯗꯣ ꯃꯥꯒꯤ ꯃꯇꯥꯎ ꯑꯃꯨ ꯑꯃꯗꯤ ꯑꯉꯧꯒ ꯂꯣꯏꯅꯅ ꯁꯤꯡꯖꯨ ꯆꯥꯐꯝꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯦꯡꯕꯅ ꯑꯕꯣ ꯁꯤꯡꯖꯨ ꯑꯔꯩꯕ ꯃꯈꯩ ꯑꯩꯈꯣꯏꯗ ꯂꯣꯏꯅ ꯄꯤꯕꯤꯔꯣ ꯑꯩ ꯂꯣꯏ ꯂꯩꯊꯒꯦ꯫ ꯄꯥꯃꯦꯜ ꯃꯊꯤ ꯀꯥꯝꯊꯗꯧꯅꯤ ꯌꯥꯎꯔꯦ꯫ ꯄꯥꯔꯤꯇꯣꯟ ꯏꯇꯥꯎ ꯀꯩꯅꯣꯍꯦ꯫ ꯀꯦꯡꯕꯅ ꯑꯣꯏ ꯅꯣꯏ ꯈꯔ ꯍꯟꯗꯣ ꯑꯩꯈꯣꯏ ꯐꯝꯒꯦ꯫ ꯄꯥꯃꯦꯜꯅ ꯀꯩꯅꯣ ꯑꯗꯨꯛ ꯆꯥꯎꯅ ꯍꯥꯡꯉꯤꯗꯨꯗ ꯐꯝꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯐꯝꯐꯝ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯁꯤ ꯂꯥꯛꯂꯒ ꯑꯩꯈꯣꯏ ꯐꯝꯒꯦ ꯍꯟꯗꯣꯛꯑꯒꯗꯤ ꯀꯩ? ꯐꯝꯐꯝ ꯂꯩꯇꯕꯒꯤꯅꯤ ꯍꯥꯏꯔꯤꯁꯦ ꯍꯟꯗꯣꯗꯤ ꯀꯣꯛ ꯍꯟꯗꯣ꯫ ꯐꯝꯐꯝ ꯌꯥꯝ ꯂꯩꯇ꯭ꯔꯒꯅ ꯂꯥꯛꯑꯣ ꯇꯝꯄꯥꯛꯁꯤꯗ ꯑꯣꯏꯅ ꯄꯥꯝꯕꯤꯔꯒꯦ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯜꯁꯤꯗ ꯄꯣꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯕꯤꯔꯒꯦ ꯂꯥꯛꯑꯣ꯫ ꯑꯣꯏ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔꯣ? ꯎꯁꯤꯠꯇꯗꯅ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ? ꯎꯁꯤꯠꯂꯒꯕꯨ ꯍꯥꯏꯈꯤꯗ꯭ꯔꯣ? ꯒꯣꯔꯣꯖꯥꯎ ꯅꯪꯕꯨ ꯃꯁꯤ꯫ ꯑꯁꯤ ꯍꯥꯏꯅ ꯀꯦꯡꯕ ꯁꯥꯎꯅ ꯄꯥꯃꯦꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯇꯥꯎ ꯑꯅꯤꯗꯨꯅ ꯀꯦꯡꯕꯕꯨ ꯈꯥꯝꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯀꯦꯡꯕꯒꯤ ꯀꯥꯡꯕꯨꯗꯨ ꯐꯝꯂꯝꯃꯤ꯫ ꯀꯦꯡꯕ ꯃꯃꯤꯠ ꯀꯨꯞꯇ ꯆꯅꯨꯗ ꯌꯦꯡꯂꯤ꯫ ꯆꯅꯨ ꯀꯦꯡꯕꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯇꯧꯒꯦ ꯑꯃ ꯌꯥꯎꯅ ꯊꯥꯄꯥꯔꯤ ꯁꯤꯡꯖꯨꯁꯤ ꯑꯩ ꯏꯜꯂꯒꯦ꯫ ꯄꯥꯃꯦꯜ ꯑꯦꯁ ꯌꯥꯗꯦꯀꯣ ꯃꯤꯗꯤ ꯁꯤꯡꯖꯨ ꯌꯥꯝ ꯏꯟꯕꯤꯀꯣ꯫ ꯆꯅꯨꯅ ꯅꯌꯥꯗꯣ ꯀꯥꯊꯣꯛꯑꯣꯕ꯫ ꯑꯁꯤ ꯍꯥꯏꯅ ꯁꯤꯡꯖꯨꯗꯨ ꯏꯜꯂꯤ꯫ ꯃꯇꯧꯗꯨꯗ ꯀꯦꯡꯕ ꯁꯥꯎꯅ ꯃꯈꯨꯠ ꯈꯨꯗꯨꯝ ꯇꯥꯗꯨꯅ ꯃꯥꯒꯤ ꯑꯁꯥꯎꯕꯗꯨ ꯈꯥꯡꯂꯤ꯫ ꯁꯤꯡꯖꯨ ꯌꯣꯟꯕꯤ ꯑꯍꯜꯗꯨꯅ ꯍꯩ ꯏꯕꯨꯡꯉꯣ ꯅꯣꯏ ꯁꯤꯡꯖꯨ ꯍꯥꯏꯕꯗꯥꯏꯅꯦ ꯁꯦ ꯁꯤꯗ ꯂꯩꯔꯦ
ꯑꯕꯣꯛꯅꯅꯦ ꯀꯣꯝꯄꯥꯛ ꯑꯃ ꯍꯦꯛꯇ ꯇꯣꯠꯁꯤꯜꯂꯛꯂꯕꯅꯤ ꯑꯃꯨꯅ ꯏꯇꯥꯎ ꯀꯦꯡꯕ ꯁꯤꯡꯖꯨ ꯆꯥꯔꯁꯤ ꯇꯥꯗꯦꯅꯤ ꯃꯤꯅ ꯍꯥꯏꯔꯤꯒꯁꯦ ꯍꯣꯏꯅꯦ ꯇꯥꯔꯔꯣꯏꯅꯦ ꯃꯤꯒꯤ ꯅꯨꯡꯁꯤꯅꯖꯕꯁꯤ ꯌꯦꯡꯂꯒ ꯆꯥꯛꯇꯅ ꯂꯩꯔꯦꯕ ꯑꯉꯧꯅ ꯑꯩꯈꯣꯏꯅꯤ ꯆꯥꯔꯁꯤ ꯃꯥꯗꯤ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯆꯥꯅꯨꯒ ꯄꯥꯔꯤꯇꯣꯟꯒ ꯁꯤꯡꯖꯨ ꯏꯟꯕꯁꯤ ꯎꯔꯕꯅꯤꯅ ꯑꯩꯒꯤ ꯃꯤꯄꯥꯡꯃꯛꯇꯗ ꯑꯩꯕꯨ ꯆꯥꯛꯅꯁꯨ ꯍꯥꯏꯅ ꯂꯦꯟꯅꯕ ꯐꯩ ꯐꯩꯕꯗꯨꯕꯨꯗꯤ ꯀꯩꯅꯣ ꯁ꯭ꯋꯥꯏꯁꯦ ꯆꯥꯛꯅꯝ ꯅꯝꯃꯤ ꯀꯅꯥꯒꯤ ꯀꯔꯤ ꯆꯥꯛꯄ ꯌꯥꯎꯖꯥꯠꯅꯣ ꯀꯥꯊꯤ ꯃꯅꯝ ꯅꯝꯃꯤꯁꯤꯕꯨ ꯌꯥꯗ꯭ꯔꯅꯤ ꯃꯅꯝꯁꯦ ꯑꯁꯤ ꯍꯥꯏꯅ ꯄꯥꯃꯦꯜ ꯀꯦꯡꯕꯕꯨ ꯀꯔꯦꯝꯅꯔꯤ ꯎꯔꯤꯔꯦ ꯅꯪꯁꯨ ꯁꯤꯡꯖꯨꯒꯩꯗꯣ ꯑꯩꯉꯣꯟꯗ ꯈꯔ ꯏꯜꯂꯧꯅꯦ ꯃꯤ ꯅꯪꯒꯤ ꯅꯇꯥꯗꯤ ꯃꯣꯏ ꯑꯃꯁꯤꯗ ꯁꯤꯡꯖꯨꯒ ꯏꯟꯕꯤꯔꯤꯁꯦ ꯎꯔꯦꯗꯅ ꯀꯩꯕ ꯁꯤꯡꯖꯨ ꯏꯜꯂꯣꯕ ꯍꯣꯏ ꯏꯜꯂꯛꯀꯦ ꯅꯌꯥꯗꯣ ꯂꯥꯎꯅ ꯀꯥꯊꯣꯛꯑꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯎꯔꯤꯔꯦ ꯁꯤꯡꯖꯨ ꯈꯨꯕꯥꯝ ꯑꯃ ꯄꯥꯏꯗꯨꯅ ꯄꯥꯃꯦꯜꯒꯤ ꯃꯃꯤꯠ ꯑꯗꯨꯗ ꯅꯝꯁꯤꯜꯂꯤ ꯍꯩ ꯆꯥꯕꯤꯀꯣ ꯆꯥꯕꯤ ꯀꯩꯅꯣꯅꯦ ꯃꯤꯒꯤ ꯃꯃꯤꯠꯁꯤꯗ ꯁꯤꯡꯖꯨ ꯅꯝꯁꯤꯜꯂꯤꯗꯨꯕꯣ ꯑꯩ ꯁꯥꯕꯅ ꯁꯤꯔꯦ ꯏꯁꯤꯡ ꯑꯝꯇ ꯄꯤꯔꯣ ꯄꯥꯔꯤꯇꯣꯟ ꯁꯤꯁꯤꯗꯣ ꯏꯁꯤꯡꯁꯤ ꯂꯩꯔꯦ ꯄꯥꯃꯦꯜ ꯏꯁꯤꯡ ꯑꯗꯨ ꯂꯧꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯆꯥꯝꯊꯣꯛꯏ ꯎꯔꯤꯔꯦ ꯑꯉꯥꯎꯕꯤ ꯅꯪ ꯉꯥꯎꯕ꯭ꯔꯥ ꯑꯩꯅ ꯁꯤꯡꯖꯨ ꯏꯟꯕꯤꯕ ꯌꯥꯝ ꯄꯥꯝꯗꯥꯏꯅꯦ ꯐꯔꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯐꯔꯦ ꯌꯥꯝ ꯐꯔꯦ ꯃꯤꯠꯀꯥꯁꯤ ꯇꯔꯪ ꯆꯠꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯤꯠ ꯍꯦꯛ ꯇꯥꯡꯗꯕ ꯅꯪ ꯑꯩꯅ ꯅꯝꯗꯅ ꯂꯧꯔꯒ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯍꯜꯂꯤ ꯈꯪ ꯏꯁ ꯇꯧꯔꯒꯦꯍꯦ ꯃꯁꯤ ꯅꯨꯄꯤꯁꯤ ꯑꯩꯒꯤ ꯁꯦꯕꯥꯒꯁꯨ ꯇꯧꯅꯤꯡꯉꯤ ꯃꯥꯜꯂꯤ ꯃꯁꯛꯁꯤꯒ ꯆꯅꯣ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯅꯪ ꯂꯩꯔꯤꯁꯤ ꯂꯩꯍꯧꯔꯣ ꯑꯩ ꯆꯠꯂꯒꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯉꯁꯤ ꯑꯩ ꯈꯨꯠꯇ ꯃꯤ ꯁꯤꯕ ꯌꯥꯎꯔꯅꯤ ꯐꯔꯦ ꯁꯤ ꯆꯠꯂꯁꯤ ꯇꯥꯄꯥꯔꯤ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ ꯑꯩ ꯁꯤꯡꯖꯨꯒꯤ ꯁꯦꯜ ꯑꯝꯇ ꯄꯤꯔꯝꯈꯤꯒꯦ ꯑꯁꯤ ꯍꯥꯏꯅ ꯁꯤꯡꯖꯨꯒꯤ ꯁꯦꯜ ꯄꯤꯔꯝꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯆꯠꯈꯤ ꯀꯦꯡꯕ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯂꯁꯤ ꯑꯃꯨꯅ ꯁꯤꯡꯖꯨꯁꯤ ꯐꯥꯎꯗꯤ ꯆꯥꯕ ꯂꯣꯏꯁꯤꯟꯈꯤꯒꯦꯗꯅ ꯆꯠꯂꯁꯤ ꯑꯉꯧꯅ ꯀꯩꯅꯣ ꯑꯗꯨꯛ ꯇꯥꯔꯤꯗꯨꯕꯣ ꯈꯣꯡ ꯍꯥꯝꯅꯤꯡꯂꯕꯣ ꯁꯤ ꯇꯧꯔꯒ ꯑꯁꯣꯏ ꯑꯁꯣꯡ ꯃꯔꯛꯁꯤꯗ ꯍꯣꯠꯅꯔꯨ ꯑꯗꯨꯒ ꯎꯅꯥꯟ ꯍꯦꯛ ꯈꯦꯠ ꯅꯣꯏꯅ ꯊꯤꯕꯣꯡ ꯆꯥꯔꯒ ꯂꯩꯔꯣ ꯑꯩ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯅ ꯒꯝ ꯆꯠꯈꯤ ꯁꯣꯝꯗ ꯄꯥꯔꯤꯇꯣꯟꯒ ꯄꯥꯃꯦꯜꯒꯁꯨ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤ ꯆꯥꯅꯨꯒ ꯎꯔꯤꯔꯦꯒꯁꯨ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯀꯦꯡꯕꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯈꯣꯡꯂꯩ ꯊꯨꯅ ꯇꯥꯟꯅꯔꯛꯇꯨꯅ ꯆꯅꯨ ꯅꯪ ꯉꯥꯏꯈꯣ ꯀꯩꯅꯣ ꯇꯥꯀꯦꯡꯕ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯥꯝꯃꯤ ꯅꯪꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗꯤ ꯅꯍꯥꯟꯅ ꯄꯤꯈ꯭ꯔꯦ ꯍꯟꯖꯤꯟ ꯅꯪꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯁꯪꯗꯦ ꯑꯩ ꯑꯗꯨꯒ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯑꯌꯦꯠꯄ ꯄꯤꯔꯛꯀꯅꯨ ꯑꯣ ꯅꯪꯒꯤꯁꯦ ꯂꯝꯖꯥ ꯁꯔꯥ ꯃꯆꯥꯗꯨꯒ ꯃꯔꯤ ꯂꯩꯅꯔꯦ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯤ ꯌꯥꯗ꯭ꯔꯤꯕꯅꯤꯅꯦ ꯂꯝꯖꯥ ꯁꯔꯥ ꯃꯆꯥ ꯍꯥꯏꯗꯤ ꯀꯩꯅꯣ ꯅꯪꯒꯨꯝꯕ ꯅꯃꯥ ꯅꯄꯥꯅ ꯋꯥꯔꯛꯄ ꯉꯝꯗꯕ ꯑꯃꯅ ꯑꯩꯒꯤ ꯇꯥꯄꯥꯔꯤꯕꯨ ꯂꯝꯖꯥ ꯁꯔꯥ ꯍꯥꯏꯕ ꯅꯠꯇꯤꯛꯂꯥ ꯍꯣꯏ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯅꯪꯅ ꯂꯝꯖꯥ ꯁꯔꯥ ꯍꯥꯏꯔꯤꯕ ꯃꯍꯥꯛꯇꯣ ꯑꯩꯒꯤꯗꯤ ꯊꯋꯥꯏꯒꯤ ꯃꯕꯨꯡꯉꯣꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯗꯕ ꯐꯩ ꯑꯗꯨꯒ ꯉꯁꯤ ꯑꯣꯏꯔꯦ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯀꯅꯨ ꯎꯔꯤꯔꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯅ ꯐꯠ ꯆꯠꯈꯤ ꯀꯦꯡꯕꯅ ꯑꯣ ꯐꯩ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯊꯋꯥꯏꯒꯤ ꯃꯕꯨꯡꯉꯣꯗꯣ ꯑꯩꯅ ꯀꯩꯗꯧ ꯌꯦꯡꯉꯨ ꯃꯥ ꯂꯩꯕꯅ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯈꯨꯔꯧ ꯊꯥꯡꯂꯤꯕ ꯃꯍꯥꯛꯄꯨ ꯃꯥꯡꯍꯟꯗꯨꯅ ꯅꯪꯕꯨ ꯑꯩꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯆꯠꯂꯨ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯄꯥꯃꯦꯜ ꯑꯗꯨ ꯃꯄꯥꯒ ꯈꯠꯅꯔꯕꯅꯤ ꯁꯥꯗꯅ ꯄꯥꯔꯤꯇꯣꯟ ꯍꯣꯏꯗ ꯂꯩꯔꯝꯃꯤ ꯄꯥꯔꯤꯇꯣꯟ ꯑꯃꯗꯤ ꯄꯥꯃꯦꯜ ꯑꯗꯨ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯤ ꯄꯥꯃꯦꯜꯅ ꯏꯇꯥꯎ ꯅꯪꯁꯦ ꯆꯥꯛ ꯊꯣꯡꯕ ꯌꯥꯝ ꯍꯩꯅꯦ ꯑꯩꯈꯣꯏꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯅꯪꯗꯤ ꯍꯩꯖꯔꯝꯃꯣꯏꯅꯦ ꯍꯩꯇꯦꯗ ꯑꯩꯈꯣꯏꯗꯤ ꯏꯃꯥꯒ ꯏꯆꯟꯒꯅ ꯑꯗꯨꯝ ꯊꯣꯡꯉꯤ ꯑꯗꯨꯅ ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯕꯒ ꯑꯝꯇ ꯍꯩꯇꯦ ꯏꯇꯥꯎ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯌꯥꯝ ꯐꯩꯀꯣ ꯏꯃꯥ ꯄꯥꯕ ꯁꯨꯅ ꯂꯩꯕꯅꯤꯅ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤꯀꯣ ꯏꯇꯥꯎ ꯑꯩꯗꯤ ꯏꯃꯥ ꯄꯥꯕꯒ ꯅꯧꯅ ꯀꯥꯏꯅꯗꯨꯅ ꯂꯝꯖꯥ ꯁꯔꯥꯏꯗꯨ ꯑꯣꯏꯔꯦ ꯑꯩꯅ ꯃꯃꯥꯡ ꯃꯄꯣꯛꯇ ꯀꯔꯤ ꯀꯔꯝꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯈꯤꯕꯅꯅꯣ ꯈꯪꯗꯦ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗ ꯏꯃꯥ ꯏꯄꯥꯒꯤ ꯃꯤꯅꯨꯡꯁꯤ ꯃꯈꯥꯗ ꯂꯩꯕ ꯐꯪꯗ꯭ꯔꯤꯕꯁꯦ ꯏꯇꯥꯎ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯁꯦ ꯅꯪꯒꯤ ꯏꯃꯥ ꯄꯥꯕ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯗꯣ ꯅꯪꯒꯤꯁꯨ ꯏꯃꯥ ꯄꯥꯕꯅꯤ ꯑꯩꯈꯣꯏꯅ ꯅꯪꯕꯨꯁꯨ ꯃꯆꯥꯃꯛꯅꯤ ꯈꯟꯅ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯑꯩꯈꯣꯏ ꯄꯥꯕꯗꯤꯅꯦ ꯃꯆꯥ ꯑꯩꯕꯨꯗꯤ ꯅꯪ ꯑꯗꯨꯝ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯃꯥꯜꯂꯤ ꯑꯩꯉꯣꯟꯗ ꯉꯥꯡꯕ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯄꯥꯕꯅ ꯅꯪꯗꯅꯤ ꯑꯗꯨꯝ ꯊꯥꯒꯠꯇꯅ ꯉꯥꯡꯂꯤꯕꯁꯦ ꯑꯩꯗꯤꯅꯦ ꯅꯪꯁꯦ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯑꯔꯣꯟꯕ ꯅꯨꯄꯤꯒꯤ ꯃꯆꯥꯒ ꯃꯥꯟꯁꯤꯜꯂꯛꯂꯕꯅꯤ ꯑꯩꯁꯛ ꯑꯗꯨꯒꯨꯝꯕ ꯅꯆꯤꯟ ꯅꯔꯩ ꯀꯦꯟꯗ ꯋꯥꯗꯣ ꯉꯥꯡꯒꯅꯨꯅꯤ ꯅꯪꯕꯣ ꯑꯁꯦꯡꯕꯅꯤꯅ ꯑꯩꯁꯦ ꯅꯪꯁꯤ ꯌꯦꯡꯂꯒ ꯑꯩꯈꯣꯏ ꯄꯥꯕꯗꯨ ꯁꯨꯝ ꯃꯥꯟꯁꯤꯜꯂꯛꯏ ꯄꯥꯔꯤꯇꯣꯟ ꯃꯇꯥꯎꯗ ꯃꯃꯤꯠ ꯑꯗꯨ ꯐꯩꯔꯞ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯗꯨ ꯃꯤꯠꯌꯦꯡꯒꯁꯤ ꯄꯨꯔꯥ ꯑꯩꯈꯣꯏ ꯄꯥꯕꯅꯤ ꯃꯥꯜꯂꯤꯁꯦ ꯌꯥꯗ꯭ꯔꯦꯗ ꯁꯤꯗꯤ ꯑꯩꯈꯣꯏ ꯄꯥꯕ ꯁꯥꯊꯤꯅ ꯃꯥꯜꯂꯤ ꯁꯣꯏꯔꯔꯣꯏꯅ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯔꯣꯟ ꯃꯆꯥ ꯑꯣꯏꯔꯝꯃꯅꯦꯕ ꯑꯩ ꯈꯪꯉꯤ ꯍꯥꯞꯂꯒꯦ ꯊꯣꯔꯥꯕꯤ ꯑꯁꯤ ꯍꯥꯏꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯈꯥꯕꯩꯗꯨꯅ ꯃꯇꯥꯎꯗ ꯊꯥꯒꯦ ꯇꯧꯏ ꯍꯩ ꯀꯩꯅꯣꯅꯦ ꯈꯥꯕꯩꯅ ꯊꯣꯝꯂꯒꯩꯁꯦ ꯍꯔꯤ ꯅꯨꯡꯗꯥꯡ ꯑꯣꯜꯍꯜꯂꯒ ꯅꯪ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯃꯆꯥ ꯑꯣꯏꯍꯧꯔꯒꯦ ꯍꯥꯏꯔꯤꯔꯣ ꯆꯠꯂꯨ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯂꯨ ꯅꯪ ꯆꯠꯂꯣꯕ ꯅꯠꯇ꯭ꯔꯦ ꯅꯪ ꯉꯁꯤꯅꯦ ꯑꯩꯅ ꯁꯤꯕ ꯁꯣꯏꯔꯣꯏꯅ ꯑꯩ ꯁꯤꯕꯒ ꯌꯥꯗ꯭ꯔꯦ ꯑꯩ ꯎꯔꯤꯔꯩꯒ ꯂꯨꯍꯣꯡꯗꯧꯕ ꯌꯥꯝ ꯋꯥꯠꯂꯤꯀꯣ ꯃꯤ ꯑꯩꯈꯣꯏ ꯎꯔꯤꯔꯩꯅ ꯃꯀꯣꯛꯇꯒ ꯍꯪꯒꯥꯝ ꯃꯄꯥꯜꯒꯤ ꯃꯆꯨꯒꯤ ꯐꯤꯅꯒ ꯀꯨꯞꯂꯒ ꯃꯈꯣꯏ ꯇꯥꯆꯧ ꯍꯧꯒꯠꯄꯤꯔꯣ ꯀꯥꯏꯅꯒ ꯍꯧꯗꯣꯔꯛꯄꯗꯣ ꯎꯈꯤꯗ ꯋꯥꯠꯂꯤ ꯁꯥꯒꯠꯂꯨ
ꯋꯥꯈꯜꯒꯤꯗꯣ ꯂꯥꯟꯗꯣ ꯃꯊꯣꯟ ꯁꯥꯒꯠ ꯑꯗꯨꯒꯅꯦ ꯅꯤꯡꯈꯥꯏꯔꯛꯂꯒ ꯃꯥꯏ ꯅꯟꯖꯔꯁꯟ ꯑꯗꯨꯒ ꯅꯄꯨꯟꯁꯤꯒꯤ ꯅꯇꯨꯗꯣ ꯍꯦꯛ ꯊꯤꯕ ꯈꯪꯂꯨꯔꯅꯨ ꯅꯪ ꯍꯥꯏꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ ꯅꯪꯁꯨ ꯃꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯀꯥꯟꯁꯤꯗꯕ ꯅꯇꯨ ꯊꯤꯕ ꯈꯪꯂꯨꯔꯅꯨ ꯀꯥꯏꯅ ꯐꯥꯒꯤꯗꯒꯤ ꯑꯩꯅ ꯁꯥꯎꯅꯤꯡꯂꯛꯇꯧꯔꯦ ꯁꯥꯎꯅꯤꯡꯉꯗꯤ ꯅꯌꯨꯝ ꯆꯠꯄꯤꯈ꯭ꯔꯣ ꯁꯨꯡꯆꯠ ꯍꯦꯛ ꯆꯠꯂꯣꯏ ꯌꯥꯝ ꯂꯩꯅꯤꯡꯗ꯭ꯔꯗꯤ ꯑꯗꯨꯝ ꯍꯦꯛ ꯂꯩꯔꯣ ꯑꯗꯨꯗꯤ ꯍꯣꯏ ꯂꯩꯔꯒꯦ ꯃꯈꯣꯏ ꯃꯄꯥ ꯅꯨꯡꯁꯤꯕ ꯍꯩꯅꯗꯦ ꯁꯤꯗꯤ ꯇꯟꯕ ꯑꯃ ꯌꯥꯎꯁꯤꯜꯂꯦ ꯅꯁꯛꯇꯣ ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯦꯡꯕꯗꯣ ꯃꯥꯒꯤ ꯃꯇꯥꯎ ꯑꯉꯧꯒ ꯑꯃꯨꯒ ꯂꯣꯏꯅꯅ ꯌꯨ ꯊꯛꯂꯤ ꯍꯌꯦꯡꯗꯤ ꯏꯇꯩꯃ ꯀꯦꯊꯕꯤꯗꯣ ꯑꯃꯨꯛꯇ ꯎꯅꯔꯨꯁꯤ ꯑꯉꯧꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯆꯅꯨꯅ ꯅꯊꯃꯣꯏꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯕꯤꯔꯝꯕꯗꯒꯤ ꯃꯤ ꯃꯧꯗꯨꯗ ꯑꯣꯏꯅ ꯄꯥꯌꯣꯟꯁꯤꯜꯂꯒꯦ ꯍꯥꯏꯔꯤꯔꯣ ꯑꯃꯨꯅ ꯅꯪꯁꯨ ꯑꯗꯨꯗꯤ ꯇꯧꯅꯨꯍꯦ ꯀꯔꯤ ꯃꯤꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯔꯕꯤꯗꯨꯗ ꯇꯧ ꯃꯥꯒꯤ ꯀꯦꯊꯕꯤ ꯍꯥꯏꯕꯤ ꯅꯨꯄꯤꯗꯣ ꯃꯗꯨꯒꯤ ꯃꯅꯥꯛ ꯅꯛꯆꯔꯨꯅꯨ ꯅꯪ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯌꯥꯝ ꯇꯧꯉꯝꯕꯅꯤꯀꯣ ꯃꯥꯅ ꯇꯧꯉꯝꯕꯤ ꯑꯣꯏꯕꯒꯤꯅꯤ ꯑꯩꯅ ꯃꯥꯒꯨꯟ ꯑꯃ ꯄꯥꯝꯃꯤꯁꯦ ꯑꯁ ꯌꯥꯝ ꯍꯩꯅꯁꯜꯂꯛꯇ꯭ꯔꯦꯗ ꯑꯗꯨ ꯌꯧꯁꯤꯜꯂꯗꯤ ꯂꯩꯁꯥꯕꯤꯅ ꯈꯨꯔꯛ ꯍꯥꯡꯗ ꯂꯩꯔꯀꯥꯟꯁꯤꯗ ꯃꯧꯕꯒꯤ ꯈꯜꯂꯤꯕ ꯅꯪꯒꯤ ꯇꯨꯡꯕꯥꯗꯨꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯇꯨꯡꯕꯥ ꯑꯃꯟꯕꯅꯣ ꯑꯃꯨꯛꯇ ꯊꯨꯒꯥꯏꯔꯕꯨ ꯌꯦꯡꯅꯤꯡꯉꯤꯅꯦ ꯑꯩꯗꯤ ꯑꯉꯧꯅ ꯌꯦꯡꯂꯨꯔꯅꯨ ꯌꯦꯡꯕꯒꯤ ꯀꯥꯟꯅꯔꯣꯏꯌꯦ ꯁꯟꯊꯤ ꯍꯥꯟꯕ ꯃꯀꯣꯛꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯠ ꯉꯥꯎꯕ ꯑꯩꯈꯣꯏꯁꯦ ꯉꯁꯤ ꯐꯥꯎꯕꯗ ꯃꯄꯨ ꯄꯥꯜꯂꯕꯤ ꯃꯧ ꯑꯃꯠꯇꯗ ꯃꯤꯠꯆꯤꯅ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯖꯗꯦ ꯑꯗꯨꯒ ꯅꯪꯅ ꯑꯁ ꯌꯥꯝ ꯍꯩꯅꯁꯜꯂꯛꯇ꯭ꯔꯦꯗ ꯅꯣꯏꯅ ꯀꯔꯤ ꯈꯪꯒꯗꯅ ꯑꯩꯒꯤꯁꯦ ꯏꯇꯩꯃ ꯀꯦꯊꯕꯤꯒ ꯋꯥ ꯑꯔꯨꯕ ꯇꯥꯟꯅꯒꯗꯧꯔꯤꯕꯅꯤ ꯂꯝꯖꯥ ꯁꯔꯥꯃꯥ ꯂꯩꯕꯅ ꯑꯩꯒꯤ ꯆꯅꯨꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯅꯤ ꯑꯗꯨꯅ ꯃꯥꯕꯨ ꯑꯩꯅ ꯈꯨꯜꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯁꯤꯡꯅꯤ ꯑꯗꯨꯁꯨ ꯏꯆꯝ ꯆꯝꯅ ꯇꯥꯟꯊꯣꯛꯀꯗꯕ ꯅꯠꯇꯦ ꯃꯄꯨꯟꯁꯤꯒꯤ ꯆꯅꯨꯒꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯃꯁꯛ ꯑꯗꯨ ꯎꯠꯄ ꯉꯝꯗꯅꯕ ꯃꯔꯥꯜ ꯑꯃ ꯄꯤꯁꯤꯜꯂꯒ ꯇꯥꯟꯊꯣꯛꯇꯧꯔꯤꯕꯅꯤ ꯑꯃꯨꯅ ꯀꯃꯥꯏꯅ ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦ ꯑꯩꯅ ꯃꯗꯨꯒꯤ ꯂꯝꯖꯥ ꯁꯔꯥ ꯃꯆꯥꯗꯣ ꯑꯩ ꯑꯃꯗꯤ ꯆꯅꯨꯒꯤ ꯂꯝꯕꯤꯗꯒꯤ ꯍꯦꯛ ꯃꯥꯡꯍꯟꯈꯤꯕ ꯉꯝꯗ꯭ꯔꯤꯕ ꯑꯩ ꯀꯦꯡꯕ ꯅꯠꯇ꯭ꯔꯦ ꯑꯃꯨꯅ ꯑꯩꯗꯤ ꯌꯥꯎꯔꯣꯏꯀꯣ ꯅꯪꯅ ꯇꯧꯗꯣꯏ ꯊꯕꯛꯇꯣ ꯑꯩꯁꯨ ꯌꯥꯎꯔꯣꯏ ꯅꯪꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛꯇꯣ ꯍꯥꯏꯗ꯭ꯔꯁꯨ ꯑꯐ ꯅꯨꯡꯉꯥꯏꯕꯤ ꯊꯕꯛꯇꯤ ꯑꯣꯏꯔꯣꯏ ꯈꯪ ꯑꯗꯨꯅ ꯑꯩꯗꯤ ꯌꯥꯎꯕ ꯉꯝꯃꯣꯏ ꯌꯥꯎꯗ꯭ꯔꯗꯣ ꯑꯩ ꯊꯣꯛꯄ ꯇꯧꯒꯦ ꯑꯁꯤ ꯍꯥꯏꯅ ꯀꯦꯡꯕ ꯐꯥꯟ ꯃꯊꯛꯇ ꯂꯩꯔꯤꯕ ꯌꯨ ꯑꯗꯨ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯀꯨꯠ ꯊꯛꯆꯤꯜꯂꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯦꯡꯕ ꯀꯦꯊꯕꯤꯒ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯑꯗꯨꯗ ꯋꯥꯔꯤ ꯇꯧꯔꯤ ꯀꯦꯡꯕꯅ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯏꯇꯩꯃꯅ ꯍꯦꯛ ꯌꯥꯕꯤꯔꯕ ꯁꯦꯜꯗ ꯅꯠꯇꯅ ꯑꯩꯅ ꯏꯇꯩꯃꯒꯤ ꯁꯅꯥ ꯂꯤꯛꯀꯣꯟ ꯃꯌꯥꯝ ꯑꯃ ꯁꯥꯕꯤꯗꯣꯏꯅꯤ ꯑꯗꯨꯒꯤꯕꯨ ꯏꯇꯩꯃ ꯂꯩꯔꯤꯁꯤꯗꯤ ꯏꯇꯩꯃꯅ ꯏꯅꯥꯎꯒꯤ ꯃꯇꯦꯡꯗꯣ ꯀꯣꯛ ꯍꯦꯛ ꯄꯥꯡꯊꯣꯛꯂꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯨ ꯍꯥꯏꯅꯈꯤꯕ ꯋꯥꯗꯨꯗꯤ ꯉꯥꯛꯅꯁꯤꯀꯣ ꯍꯣꯏꯗ ꯏꯇꯩꯃ ꯅꯅꯥꯎꯁꯦ ꯍꯥꯏꯅꯈꯤꯕ ꯋꯥ ꯉꯥꯛꯅ ꯆꯠꯄ ꯃꯤꯅꯤꯅꯦ ꯏꯇꯩꯃꯅ ꯅꯅꯥꯎꯅ ꯍꯥꯏꯔꯤꯁꯦ ꯍꯦꯛ ꯄꯥꯡꯊꯣꯛꯂꯕ ꯏꯇꯩꯃꯒꯤ ꯄꯨꯟꯁꯤꯗꯣ ꯍꯧꯗꯣꯛꯅꯕ ꯌꯥꯕ ꯁꯤꯟꯐꯝ ꯅꯅꯥꯎꯅ ꯄꯤꯗꯧꯔꯤꯕꯁꯦ ꯊꯕꯛꯇꯨꯕꯨ ꯀꯔꯝ ꯀꯥꯟꯗ ꯄꯥꯡꯊꯣꯛ ꯍꯥꯏꯔꯤꯕꯅꯣ ꯑꯊꯨꯕꯗ ꯄꯥꯡꯊꯣꯛꯅꯕ ꯇꯧꯁꯤ ꯏꯇꯩꯃ ꯅꯅꯥꯎꯒꯤꯗꯤ ꯉꯁꯤꯃꯛ ꯄꯥꯡꯊꯣꯛꯂꯕꯁꯨ ꯌꯥꯏ ꯉꯥꯏꯈꯣꯗ ꯅꯪꯁꯨ ꯍꯥꯟꯅ ꯇꯧꯕ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯇꯕꯅꯤ ꯑꯗꯨꯅ ꯍꯥꯟꯅ ꯐꯖꯅ ꯄꯣꯔꯝ ꯌꯥꯠꯈꯤꯁꯤ ꯑꯗꯨꯒ ꯏꯅꯥꯎꯅ ꯄꯥꯡꯊꯣꯛꯂꯣ ꯍꯥꯏꯔꯤꯕ ꯊꯕꯛꯇꯣ ꯏꯇꯩꯃ ꯄꯥꯡꯊꯣꯛꯀꯦ ꯑꯁꯨꯝꯅ ꯀꯦꯡꯕ ꯑꯃꯗꯤ ꯀꯦꯊꯕꯤꯗꯨ ꯂꯥꯂꯣꯡ ꯑꯃ ꯁꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯀꯦꯊꯕꯤ ꯃꯥꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕ ꯄꯥꯔꯤꯇꯣꯟꯒꯤ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯀꯦꯊꯕꯤꯗꯨ ꯄꯥꯔꯤꯇꯣꯟ ꯍꯣꯏꯗ ꯇꯍꯥ ꯂꯥꯛꯇꯨꯅ ꯄꯥꯔꯤꯇꯣꯟ ꯍꯣ ꯄꯥꯔꯤꯇꯣꯟ ꯏꯇꯩꯃ ꯀꯩ ꯍꯥꯏꯒꯦ ꯏꯇꯩꯃꯁꯦ ꯏꯅꯥꯎꯗ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯏꯇꯩꯃ ꯅꯪ ꯇꯥ ꯊꯦꯝꯕꯨꯡꯗꯣ ꯃꯁꯥ ꯉꯝꯗꯗꯨꯅ ꯂꯩꯍꯧꯔꯤ ꯌꯥꯔꯒꯗꯤ ꯅꯪ ꯑꯃꯥꯏꯕ ꯑꯝꯇ ꯀꯧꯕꯤꯔꯨꯒꯦꯔꯣ ꯏꯇꯩꯃꯅ ꯆꯠꯄꯕꯨꯗꯤ ꯌꯥꯕꯅꯤ ꯑꯗ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯁꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯪ ꯇꯥ ꯊꯦꯝꯕꯨꯡꯁꯨ ꯃꯊꯟꯇ ꯊꯥꯗꯣꯛꯂꯝꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯇꯧꯕꯅꯤ ꯄꯥꯔꯤꯇꯣꯟ ꯑꯁꯨꯝꯅ ꯀꯦꯊꯕꯤꯅ ꯍꯥꯏꯔꯕꯗ ꯍꯣꯏ ꯏꯇꯩꯃ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯁꯦꯜ ꯄꯨꯈꯣ ꯁꯦꯜ ꯍꯥꯟꯅ ꯄꯤꯗ꯭ꯔꯕꯗꯤ ꯂꯥꯛꯄꯤꯌꯨ ꯌꯥꯔꯛꯇꯕꯁꯨ ꯌꯥꯏ ꯑꯃꯥꯏꯕꯗꯣ ꯑꯁꯤ ꯍꯥꯏꯅ ꯄꯥꯔꯤꯇꯣꯟ ꯑꯃꯗꯤ ꯀꯦꯊꯕꯤ ꯇꯨꯡꯗ ꯃꯥꯡꯗ ꯀꯦꯊꯕꯤ ꯍꯣꯏ ꯇꯝꯅ ꯂꯥꯛꯇꯝꯃꯤ ꯅꯪ ꯃꯪꯒꯣꯜꯁꯤ ꯂꯩꯔꯝꯃꯨꯀꯣ ꯏꯇꯩꯃ ꯁꯦꯜꯗꯨ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯍꯣꯏ ꯏꯇꯩꯃ ꯀꯦꯊꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯤꯀꯨꯞ ꯐꯥꯗꯦ ꯀꯦꯊꯕꯤꯗꯨ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯄꯥꯔꯤꯇꯣꯟ ꯅꯪ ꯇꯥ ꯊꯦꯝꯕꯨꯡꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯪꯉꯣ ꯍꯥꯏꯔꯤꯅꯤ ꯅꯪꯕꯣ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯈꯪꯗꯦꯅꯦ ꯑꯩꯁꯨ ꯑꯃꯨꯛꯇ ꯆꯪꯂꯝꯃꯨ ꯂꯥꯎ ꯄꯥꯔꯤꯇꯣꯟ ꯀꯩꯁꯨ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕ ꯇꯧꯗ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯃꯥꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄꯒ ꯀꯦꯊꯕꯤꯅ ꯃꯃꯥꯡꯊꯣꯡ ꯑꯗꯨ ꯁꯠ ꯂꯣꯟꯁꯤꯟꯈꯤ ꯑꯗꯨꯒ ꯀꯦꯊꯕꯤ ꯃꯁꯥꯒꯤ ꯃꯐꯤ ꯐꯨꯔꯤꯠ ꯑꯗꯨ ꯃꯗꯨꯝ ꯁꯦꯒꯥꯏꯖꯗꯨꯅ ꯈꯨꯖꯤꯟꯅ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯈꯔꯗ ꯃꯊꯟꯇ ꯈꯣꯠꯇꯠꯆꯩ ꯄꯥꯔꯤꯇꯣꯟ ꯃꯇꯧ ꯑꯗꯨꯗ ꯏꯉꯛꯉꯛꯅ ꯀꯩꯅꯣ ꯏꯇꯩꯃ ꯀꯩꯅꯣ ꯏꯇꯩꯃꯅ ꯇꯧꯕꯤꯗꯨꯕꯣ ꯀꯦꯊꯕꯤ ꯄꯥꯔꯤꯇꯣꯟꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗ ꯀꯞꯄ ꯂꯥꯎꯕ ꯍꯧꯔꯛꯂꯝꯃꯤ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯀꯅꯥ ꯂꯩꯒꯦ ꯄꯥꯔꯤꯇꯣꯟ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ
ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯀꯩꯅꯣ 이때마 이때는 떨어지는 ꯀꯩꯅꯣ ꯑꯩ ꯆꯠꯀꯦ ꯊꯣꯡ ꯁꯥꯡꯉꯨꯁꯤ ꯑꯩ ꯆꯠꯀꯦꯕ ꯄꯥꯔꯤꯇꯣꯟ ꯅꯪ ꯅꯇꯩꯃꯩꯕꯨꯗꯤ ꯋꯥꯔꯧꯅꯨꯀꯣ ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯛ ꯂꯥꯎ ꯈꯣꯡꯕ ꯍꯧꯔꯛꯂꯝꯃꯤ ꯀꯦꯊꯕꯤꯅ ꯂꯥꯎ ꯈꯣꯡꯕꯗꯨ ꯌꯨꯝꯂꯣꯟꯅꯕ ꯀꯩꯔꯣꯜ ꯂꯩꯀꯥꯏꯅ ꯇꯥꯔꯗꯨꯅ ꯃꯍꯩ ꯀꯦꯊꯕꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯂꯥꯛꯂꯦ ꯈꯜꯂꯕꯗ ꯀꯦꯊꯕꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯃꯄꯥꯟꯗ ꯀꯞꯇꯨꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯄꯥꯔꯤꯇꯣꯟ ꯃꯥꯗꯤ ꯇꯧꯔꯤꯕꯗꯨꯗ ꯃꯁꯥꯗꯨ ꯏꯉꯛꯉꯛꯅ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏ ꯕꯦꯝꯃ ꯀꯦꯊꯕꯤꯌꯥ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ ꯊꯦꯝꯕꯨꯡꯅ ꯌꯣ ꯉꯥꯎꯁꯤꯜꯂꯒ ꯐꯨꯕꯤꯔꯕ꯭ꯔꯣ ꯅꯠꯇꯦꯅꯦ ꯑꯩꯕꯨ ꯄꯥꯔꯤꯇꯣꯟ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯒꯤ ꯀꯞꯂꯤ ꯀꯔꯤꯅꯣ ꯀꯩꯗꯧꯔꯒꯦ ꯄꯥꯔꯤꯇꯣꯟꯅ ꯀꯩꯗꯧꯔꯒꯦ ꯅꯪꯉꯣꯟꯗ ꯃꯥꯅ ꯑꯩꯕꯨ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯑꯁꯤ ꯍꯥꯏꯅ ꯀꯦꯊꯕꯤ ꯌꯥꯝꯅ ꯍꯩꯅ ꯃꯄꯤ ꯑꯣꯔꯣꯔꯣ ꯇꯥꯃꯈꯩ ꯀꯞꯇꯨꯅ ꯑꯣꯏꯗꯕ ꯋꯥ ꯀꯌꯥ ꯍꯥꯏꯗꯨꯅ ꯄꯥꯔꯤꯇꯣꯟꯅ ꯃꯥꯒꯤ ꯏꯖꯠ ꯇꯦꯝꯁꯤꯡꯅꯔꯛꯏ ꯍꯥꯏꯅ ꯇꯝꯂꯤ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯍꯩ ꯅꯣꯏ ꯅꯍꯥ ꯄꯥꯈꯪ ꯈꯔ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯄꯥꯔꯤꯇꯣꯟꯗꯣ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯣ ꯅꯨꯄꯥ ꯅꯍꯥ ꯈꯔ ꯏꯃꯨꯡꯗ ꯄ꯭ꯔꯕꯞ ꯆꯟꯈꯤ ꯑꯗꯨꯒ ꯄꯥꯔꯤꯇꯣꯟꯕꯨ ꯃꯈꯣꯏꯅ ꯏꯟꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯂꯝꯃꯤ ꯂꯩꯀꯥꯏꯒꯤ ꯃꯗꯣꯝꯆꯥ ꯊꯣꯛꯄꯤ ꯑꯃꯅ ꯄꯥꯔꯤꯇꯣꯟ ꯅꯪꯃꯛꯅ ꯁꯤꯒꯨꯝꯕ ꯂꯤꯆꯠ ꯑꯩꯈꯣꯏꯗꯤ ꯅꯪꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯇꯥꯕ ꯌꯥꯝꯅ ꯐꯕ ꯑꯉꯥꯡꯅꯦꯅ ꯈꯜꯂꯨꯔꯒ ꯅꯪꯗꯤ ꯁꯥꯒꯤ ꯂꯤꯆꯠ ꯆꯠꯄ ꯃꯤꯁꯛ ꯑꯣꯏꯔꯝꯂꯦꯗꯅ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯑꯗꯨꯕꯨꯗꯤ ꯂꯝꯖꯥ ꯁꯥꯔꯥꯅꯤꯗꯅ ꯑꯐ-ꯐꯠꯇ ꯇꯥꯛꯄꯤ ꯇꯝꯕꯤꯅꯕ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯁꯥꯒꯤ ꯂꯤꯆꯠ ꯑꯁꯤ ꯆꯠꯂꯤꯕꯅꯤ ꯃꯄꯥ ꯊꯣꯡꯒꯤ ꯁꯛꯇꯝꯅ ꯃꯤꯑꯣꯏꯕꯒꯤ ꯃꯒꯨꯟ ꯂꯦꯞꯄ ꯌꯥꯗꯦ ꯑꯗꯨꯅꯤ 이섬 잠자바 란자다바 말라가 마디 사다기 수행의 땀티브 미삭 오이라메네 나디 아이 아두고 미삭도 나디 이마이 벤싱은 칼리바도 라리 ꯑꯩꯈꯣꯏꯅ ꯈꯜꯂꯤꯕꯁꯤ ꯂꯥꯜꯂꯤ ꯍꯥꯏꯔꯕꯗꯤ ꯅꯪꯗꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯩꯗꯧꯕꯒꯤ ꯀꯦꯊꯕꯤꯒꯤ ꯏꯃꯨꯡꯁꯤꯗ ꯂꯩꯔꯝꯂꯤꯕ ꯍꯥ ꯑꯩꯗꯤ ꯏꯇꯩꯃꯅ ꯇꯥ ꯊꯦꯝꯕꯨꯡ ꯃꯁꯥ ꯉꯝꯗꯦ ꯑꯃꯥꯏꯕ ꯀꯧꯕꯤꯔꯨꯁꯨ ꯍꯥꯏꯅ ꯀꯧꯕ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯇꯥ ꯊꯦꯝꯕꯨꯡꯅ ꯑꯩꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯪꯂꯝꯈꯣ ꯍꯥꯏꯗꯅ ꯏꯃꯨꯡꯗ ꯆꯪꯂꯨꯕꯅꯤ ꯑꯗꯨꯒ ꯏꯇꯩꯃꯅ ꯊꯣꯡ ꯂꯟꯁꯤꯟꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯑꯩ ꯏꯆꯤꯜ ꯄꯟꯕ ꯐꯥꯎꯕ ꯍꯪꯒꯣꯏ ꯑꯁꯨꯛ ꯆꯥꯎꯈꯠꯇꯕ ꯂꯤꯆꯠ ꯑꯁꯦ ꯑꯩꯅ ꯆꯠꯀꯗꯕ ꯅꯠꯇꯦ ꯃꯌꯥꯝꯅ ꯈꯜꯂꯤꯕꯗꯣ ꯑꯔꯥꯟꯕ ꯋꯥꯈꯜꯅꯤ ꯏꯇꯩꯃ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯑꯁꯨꯛ ꯊꯤꯕ ꯃꯤꯡꯆꯠ ꯑꯃ ꯄꯤꯕꯤꯅꯕ ꯂꯥꯛꯅꯔꯤꯕ 이때마 ꯑꯩꯅ 이때마다 ꯀꯔꯤ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯈ꯭ꯔꯕꯒꯦ ꯑꯁꯦꯡꯕ ꯆꯨꯝꯕꯗꯣ ꯃꯤꯌꯥꯝꯃꯥꯡꯁꯤꯗ ꯍꯥꯏꯕꯤ ꯍꯦ ꯅꯆꯤꯟꯗꯨ ꯊꯤꯒꯅꯣ ꯑꯩꯅ ꯀꯔꯤꯒꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯪꯕꯨ ꯀꯧꯒꯅꯤ ꯅꯪꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯂꯩꯇꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯩꯒꯤ ꯏꯖꯠꯄꯨ ꯇꯦꯝꯁꯤꯡꯅꯕ ꯅꯠꯇ꯭ꯔꯥ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯃꯥꯕꯨ ꯆꯞ ꯆꯥꯅ ꯋꯥꯔꯛꯄꯤꯌꯣ ꯃꯁꯤ ꯐꯨꯔꯁꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯔꯟ ꯇꯥꯕ ꯅꯨꯄꯥꯁꯤ ꯃꯤꯌꯥꯝ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯀꯦꯡꯕꯅ ꯁꯤꯒꯨꯝꯕ ꯃꯍꯤꯛꯁꯤꯗꯤ ꯍꯥꯠꯇꯣꯛꯈꯤꯕꯅ ꯍꯦꯟꯅ ꯐꯔꯕꯅꯤ ꯃꯌꯥꯝ ꯃꯁꯤ ꯋꯥꯔꯛꯁꯤ ꯃꯇꯨꯡ ꯃꯅꯥꯎ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯔꯟ ꯇꯥꯗꯅꯕ ꯃꯁꯤ ꯇꯞ ꯇꯞꯈꯩ ꯐꯨꯔꯒ ꯃꯈꯣꯡ ꯃꯈꯨꯠ ꯑꯃ ꯊꯨꯗꯦꯛꯂꯒ ꯐꯗꯧꯅꯤ ꯑꯁꯤ ꯍꯥꯏꯅ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯏ ꯈꯦꯡꯒꯠꯂꯛꯂꯤꯕ ꯃꯤ ꯐꯨꯅꯕ ꯄꯥꯝꯖꯕ ꯅꯍꯥ ꯄꯥꯈꯪ ꯈꯔ ꯑꯗꯨꯅ ꯄꯥꯔꯤꯇꯣꯟꯕꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯄꯥꯔꯤꯇꯣꯟ ꯂꯥꯜꯂꯝꯂꯣꯏ ꯍꯥꯏꯅ ꯈꯟꯖꯕ ꯃꯤ ꯈꯔꯁꯨ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯤ ꯑꯅꯝꯕꯅ ꯄꯥꯔꯤꯇꯣꯟꯕꯨ ꯂꯥꯟꯅ ꯂꯧꯈꯤꯕꯅ ꯄꯥꯔꯤꯇꯣꯟꯒꯤ ꯃꯌꯣꯛꯇ ꯂꯣꯏꯅ ꯂꯩꯔꯝꯃꯤ ꯂꯩꯐꯝꯁꯨ ꯊꯣꯛꯏ ꯇꯥꯠ ꯍꯩꯕꯤ ꯉꯥꯏꯔꯣꯡ ꯆꯥꯗꯅ ꯂꯩꯁꯥꯕꯤ ꯇꯥꯎꯖꯤꯡ ꯆꯥꯗꯅ ꯌꯥꯀꯨꯝꯕꯤ ꯀꯦꯊꯕꯤ ꯃꯥꯒꯤ ꯇꯥꯠ ꯂꯧꯅꯝꯗ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯄꯥꯔꯤꯇꯣꯟꯕꯨ ꯂꯥꯟꯅ ꯂꯧꯈꯤꯕꯅꯤ ꯄꯥꯔꯤꯇꯣꯟꯕꯨ ꯐꯨꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯀꯦꯡꯕ ꯃꯥꯁꯨ ꯌꯥꯎꯏ ꯀꯦꯡꯕ ꯃꯤꯌꯥꯝꯅ ꯄꯥꯔꯤꯇꯣꯟꯕꯨ ꯐꯨꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯈꯨꯠ ꯄꯦꯟꯅ ꯄꯥꯔꯤꯇꯣꯟꯕꯨ ꯐꯨꯔꯤ ꯄꯥꯎ ꯑꯁꯤ ꯆꯅꯨ ꯃꯥꯁꯨ ꯇꯥꯔꯤ ꯂꯩꯀꯥꯏ ꯑꯃꯠꯇ ꯂꯩꯕ ꯑꯣꯏꯕꯅ ꯃꯍꯥꯛ ꯄꯟꯊꯕ ꯇꯧꯗ ꯀꯦꯊꯕꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ ꯅꯨꯄꯥꯁꯤꯡꯅ ꯄꯥꯔꯤꯇꯣꯟꯕꯨ ꯑꯁꯪ ꯑꯁꯪ ꯀꯥꯎꯕꯒ ꯅꯦꯠꯄꯒ ꯇꯧꯔꯤꯕꯗꯨ ꯆꯅꯨ ꯃꯥꯁꯨ ꯎꯔꯤ ꯆꯅꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯈꯥꯡꯂꯤ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯍꯥꯏ ꯁꯤꯕ ꯇꯥꯔꯦꯅꯦ ꯅꯣꯏꯕꯣ ꯐꯨꯔꯤꯕꯗꯣ ꯂꯦꯞꯄꯣ ꯌꯥꯔꯦ ꯅꯨꯄꯤ ꯑꯃꯅ ꯍꯩ ꯌꯥꯔꯦ ꯈꯔ ꯐꯨꯔꯕꯗꯤ ꯌꯥꯔꯦ ꯁꯤꯕ ꯅꯥꯕ ꯊꯣꯛꯂꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯀꯦꯡꯕ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯅ सिगुम मिसिदी खुलेका से थमलोइदबनी हौजिकमक मयुमसे मई थारगा खुलसिदगी ताथोखिगदबनी मदुना फगनी खले तुंग दाउगलक्लिबा ngang मतौ तमनदनबा अदुमना तौगदबनी अदुदि मयाम मयुमसे मई थारसि केंगबा मदि केथबी मखोय अन सिनबा थबक असि माइ पाकले हाइना लोना येंगनदुना अपेनबा मिनो कमनोक तम्मी असुमना पारितोनगी मयुमदु मई थानबा थौरांगलिङै तंजादुदा पामेलसु मताउगी पाउ तारदुना मपाई तोसागा लोइना लाक्लम्मी पामेल मताउ पारितोनगी मनाक्ता संगसिलक्तुना इदो करिनो इना तारी पाउसिबो इदो इलांदी इदो
ꯏꯇꯥꯎꯒꯤ ꯄꯨꯛꯆꯦꯜ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯏꯇꯥꯎ ꯃꯁꯤ ꯄꯨꯝꯕ ꯃꯁꯤꯒꯤ ꯅꯨꯄꯤ ꯇꯧ ꯉꯝꯃꯤꯁꯤꯟ ꯇꯧꯔꯤꯕ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯍꯥꯠꯇꯣꯛꯀꯦ ꯄꯥꯔꯤꯇꯣꯟ ꯃꯇꯥꯎꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯗꯨꯅ ꯏꯇꯥꯎ ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯅꯪꯕꯨꯁꯨ ꯃꯤꯌꯥꯝꯅ ꯁꯣꯏꯗꯅ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯉꯦ ꯍꯥꯏꯗꯨꯅ ꯐꯨꯕꯤꯒꯅꯤ ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯇꯥꯎꯒꯤ ꯃꯇꯧꯗ ꯄꯥꯃꯦꯜ ꯃꯊꯃꯣꯏ ꯑꯗꯨ ꯄꯨꯕ ꯉꯝꯗ꯭ꯔꯤ ꯃꯍꯥꯛ ꯅꯨꯄꯥ ꯅꯠꯇꯕꯒꯨꯝꯅ ꯃꯄꯤ ꯁꯤꯟꯊꯔꯛꯂꯝꯃꯤ ꯄꯥꯃꯦꯜꯒꯤ ꯃꯄꯥ ꯏꯇꯣꯆꯥꯅ ꯃꯌꯥꯝ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯏꯆꯥ ꯄꯥꯔꯤꯇꯣꯟꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯝꯂꯕꯁꯨ ꯃꯌꯨꯝ ꯃꯩ ꯊꯥꯕꯗꯤ ꯇꯧꯕꯤꯒꯅꯨ ꯀꯔꯤꯒꯤ ꯇꯧꯔꯣꯏꯗꯣꯔꯤꯕ ꯃꯌꯨꯝꯗ ꯅꯠꯇꯦ ꯃꯥꯁꯨ ꯌꯥꯎꯅ ꯃꯩ ꯊꯥꯗꯣꯛꯂꯒ ꯐꯒꯗꯕꯅꯤ ꯏꯕꯨꯡꯉꯣꯁꯥ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯁꯨꯝ ꯑꯔꯥꯟꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯈꯪꯅꯅꯕ ꯍꯣꯠꯅꯈꯤꯁꯤ ꯑꯩ ꯏꯆꯥ ꯄꯥꯔꯤꯇꯣꯟꯕꯨ ꯊꯥꯖꯩ ꯃꯥꯅ ꯁꯨꯝꯅ ꯍꯣꯏ ꯌꯥꯔꯦ ꯑꯍꯜ ꯀꯔꯤꯒꯤꯅꯣ ꯑꯍꯜꯅ ꯅꯨꯄꯥꯁꯤꯒꯤ ꯃꯤꯁꯛ ꯑꯁꯨꯛ ꯆꯪꯂꯤꯕꯁꯦ ꯑꯍꯜꯅ ꯇꯨꯃꯤꯟ ꯂꯩ ꯃꯗꯨꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯔꯟ ꯇꯥꯕ ꯃꯥꯒꯤ ꯍꯛꯀꯟ ꯆꯪꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯅꯪ ꯑꯣꯏꯅ ꯐꯨꯗꯔꯛꯀꯅꯤ ꯀꯦꯡꯕꯅ ꯍꯩꯄꯥꯒ ꯁꯥꯔꯗꯅ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯅꯕ ꯍꯣꯠꯅꯃꯤꯟꯅꯈꯤꯁꯤ ꯒꯥꯏꯗꯨ ꯅꯪꯒꯤ ꯅꯆꯥꯅꯁꯨꯗ ꯊꯣꯛꯂꯕꯗꯤ ꯅꯪ ꯃꯥꯕꯨ ꯉꯥꯛꯄꯤꯕ ꯉꯝꯒꯗ꯭ꯔꯣ ꯍꯥ ꯀꯩ ꯀꯥꯟꯗꯕꯗꯣ ꯃꯌꯥꯝ ꯀꯥꯟꯅꯗꯦ ꯃꯌꯨꯝꯁꯦ ꯃꯩ ꯊꯥꯁꯤ ꯑꯁꯤ ꯍꯥꯏꯅ ꯀꯦꯡꯕꯅ ꯂꯨꯆꯤꯡꯗꯨꯅ ꯅꯨꯄꯥ ꯅꯍꯥꯁꯤꯡꯒ ꯂꯣꯏꯅꯅ ꯄꯥꯔꯤꯇꯣꯟꯒꯤ ꯃꯌꯨꯝꯕꯨ ꯃꯩ ꯊꯥꯗꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯄꯥꯔꯤꯇꯣꯟꯕꯨ ꯈꯨꯜ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯄ ꯍꯥꯏꯅ ꯋꯥꯔꯦꯞꯅꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯊꯦꯝꯕꯨ ꯌꯨ ꯉꯥꯎꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯝꯃꯤ ꯀꯩꯅꯣ ꯑꯩꯒꯤ ꯁꯨꯃꯥꯡꯁꯤꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯅ ꯃꯌꯨꯝꯗ ꯂꯩꯈꯤꯗꯦ ꯍꯥꯏꯗ꯭ꯔꯗꯅ ꯃꯤꯒꯤ ꯁꯨꯃꯥꯡꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯍꯩꯁ ꯃꯣꯏꯁꯦ ꯃꯩꯔꯥ ꯄꯥꯏꯕꯤ ꯃꯥꯜꯂꯤ ꯑꯩ ꯌꯨ ꯊꯛꯄꯒꯤ ꯋꯥꯔꯛꯄ ꯂꯥꯛꯏꯖꯥꯠꯂꯣ ꯑꯩꯕꯨ ꯆꯠꯍꯧꯕꯅ ꯐꯔꯗ꯭ꯔꯅꯤ ꯐꯔꯅꯤ ꯆꯠꯍꯧꯔꯒꯦ ꯑꯩ ꯊꯦꯝꯕꯣꯡ ꯉꯥꯏꯈꯣ ꯀꯗꯥꯏꯗꯕꯨ ꯆꯠꯂꯤꯅꯣ ꯅꯪ ꯑꯁ ꯎꯈ꯭ꯔ ꯃꯥꯜꯂꯦ ꯀꯩ ꯍꯥꯏꯒꯦ ꯏꯇꯩꯃ ꯀꯩ ꯍꯥꯏꯒꯦ ꯏꯇꯩꯃ ꯀꯒꯥꯏꯗꯅꯣ ꯅꯪꯅ ꯌꯨ ꯊꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯅꯣꯏꯒꯤ ꯌꯨꯝꯂꯣꯟꯅꯕ ꯄꯥꯔꯤꯇꯣꯟ ꯑꯁꯤꯅ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯃꯈꯨꯠ ꯆꯟꯅꯕ ꯍꯣꯠꯅꯔꯝꯂꯤꯕꯁꯦ ꯅꯪꯗꯤ ꯀꯔꯤꯝꯇ ꯈꯪꯂꯝꯂꯔꯣꯏꯅꯦ ꯍꯥ ꯑꯦ ꯀꯔꯤꯕ ꯀꯦꯊꯕꯤ ꯃꯤꯌꯥꯝꯃꯥꯡ ꯑꯗꯨꯗ ꯀꯞꯂꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯄꯦꯟꯗꯅ ꯄꯥꯎ ꯇꯝꯖꯔꯤ ꯄꯥꯔꯤꯇꯣꯟꯅꯕꯨ ꯅꯪꯉꯣꯟꯗ ꯑꯁ ꯊꯥꯗꯤ ꯇꯥꯔꯛꯈꯤꯗ꯭ꯔꯦꯗ ꯑꯩꯗꯤ ꯃꯁꯤ ꯄꯨꯝꯕ ꯅꯪꯅ ꯌꯨ ꯊꯛꯇꯨꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯌꯨ ꯉꯥꯎꯇꯨ ꯂꯩꯕꯗꯒꯤ ꯃꯤꯅ ꯌꯥꯔꯅꯤ ꯈꯟꯗꯨꯅ ꯇꯧꯔꯛꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯋꯥꯈꯜ ꯇꯥꯔꯣ ꯅꯪꯅ ꯉꯥꯎꯗꯨꯅ ꯂꯩꯕꯅ ꯃꯤꯅ ꯍꯩꯕ ꯀꯔꯤꯁꯨ ꯂꯩꯇꯅ ꯌꯥꯗ ꯌꯥꯕ ꯅꯨꯄꯤ ꯑꯣꯏꯅ ꯎꯕꯤꯔꯦ ꯍꯩ ꯊꯦꯝꯕꯣꯡ ꯅꯪꯅꯦ ꯌꯨ ꯊꯛꯄꯗꯣ ꯈꯔ ꯍꯜꯂꯣꯀꯣ ꯅꯪꯅ ꯅꯨꯄꯥ ꯊꯣꯛꯅ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯕꯗꯤ ꯑꯁꯨꯝꯅ ꯃꯤꯅ ꯂꯥꯛꯆꯟ ꯇꯧꯒꯗ꯭ꯔꯣ ꯍꯥ ꯂꯥꯜꯂꯤꯕꯗꯤ ꯑꯩꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩ ꯊꯥꯗꯤ ꯇꯥꯖꯈꯤꯗ꯭ꯔꯦꯗ ꯑꯁꯤ ꯍꯥꯏꯅ ꯃꯗꯣꯝ ꯑꯁꯨꯝꯅ ꯈꯟꯖꯩ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯔꯝ ꯆꯠꯁꯦ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯤꯅ ꯀꯔꯤꯝꯇ ꯈꯪꯗꯕ ꯖꯥꯠꯂ ꯇꯧꯔꯤꯁꯤꯕꯣ ꯑꯩ ꯐꯥꯎꯕ ꯑꯁꯨꯛꯌꯥꯝ ꯊꯥꯖꯗꯕ ꯊꯧꯗꯣꯛꯁꯤꯕꯨ ꯃꯣꯏꯁꯤꯡꯁꯤꯅ ꯀꯃꯥꯏꯅ ꯊꯥꯖꯔꯤꯅꯣ ꯑꯁꯨꯝꯅ ꯄꯥꯔꯤꯇꯣꯟꯕꯨ ꯈꯨꯟꯖꯥꯁꯤꯡꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯋꯥꯔꯦꯞꯅꯔꯕꯗ ꯄꯥꯔꯤꯇꯣꯟ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯩꯔꯤ ꯊꯣꯛꯅ ꯆꯥꯛꯂꯤꯕ ꯃꯥꯒꯤ ꯂꯥꯏꯔ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯕꯨ ꯃꯄꯤ ꯏꯔꯥꯆꯦꯅ ꯌꯦꯡꯗꯨꯅ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯀꯦꯡꯕ ꯄꯥꯔꯤꯇꯣꯟꯅ ꯈꯨꯜ ꯊꯥꯗꯣꯛꯈ꯭ꯔꯕꯗ ꯆꯅꯨꯕꯨ ꯃꯥꯒꯤ ꯑꯣꯏꯕ ꯌꯥꯔꯅꯤ ꯈꯟꯅ ꯌꯥꯝ ꯍꯔꯥꯎꯖꯔꯝꯃꯤ ꯆꯅꯨꯒꯤ ꯃꯇꯨꯡ ꯏꯟꯕꯁꯨ ꯂꯦꯞꯂꯝꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯆꯅꯨ ꯑꯃꯗꯤ ꯎꯔꯤꯔꯩ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ ꯎꯔꯤꯔꯩꯅ ꯏꯇꯥ ꯅꯪ ꯅꯁꯥꯗꯣ ꯌꯦꯡꯕ ꯌꯥꯗ꯭ꯔꯦ ꯅꯪ ꯇꯥꯄꯥꯔꯤꯒꯤ ꯋꯥꯈꯜꯗꯣ ꯈꯔ ꯀꯥꯎꯊꯣꯛꯄ ꯇꯝꯂꯣ ꯑꯩ ꯅꯪꯒꯤ ꯅꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯏꯇꯥ ꯀꯔꯝꯅ ꯑꯩꯅ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯎ ꯍꯥꯏꯕꯅꯣ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯣ ꯑꯩ ꯃꯤꯠꯃꯥꯡꯁꯤꯗ ꯁꯪꯁꯪꯅ ꯎꯔꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯎꯕꯗ ꯏꯀꯥꯏꯅ ꯂꯨꯞꯊꯗꯨꯅ ꯈꯥꯡꯈꯤꯕ ꯑꯩ ꯀꯥꯎꯕ ꯉꯝꯗꯦ ꯏꯇꯥ ꯑꯩ ꯈꯪꯉꯤ ꯑꯩꯒꯤ ꯇꯥꯄꯥꯔꯤ ꯃꯔꯥ ꯂꯩꯔꯝꯃꯣꯏ ꯍꯥꯏꯕ ꯑꯩ ꯃꯥꯕꯨ ꯊꯥꯖꯩ ꯑꯩꯁꯨ ꯅꯪꯒꯤ ꯅꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯑꯗꯨ ꯇꯥꯄꯥꯔꯤꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯄ ꯇꯝꯂꯣ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯈꯪꯗ꯭ꯔꯗꯤ ꯏꯇꯥ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩꯁꯨ ꯇꯥꯄꯥꯔꯤꯕꯨ ꯊꯥꯖꯩ ꯇꯥꯄꯥꯔꯤꯅ ꯑꯗꯨꯝꯅ ꯈꯛ ꯇꯧꯔꯝꯂꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯥꯖꯩ ꯍꯥꯏꯗꯨꯅꯁꯨ ꯃꯤꯌꯥꯝꯅꯗꯤ ꯃꯥꯕꯨ ꯃꯔꯥꯜ ꯂꯩꯕ ꯃꯤꯁꯛꯅꯤ ꯍꯥꯏꯅ ꯇꯥꯟꯊꯣꯛꯄꯤꯔꯦ ꯃꯥꯕꯨ ꯀꯔꯝ ꯂꯦꯠꯂꯝꯒꯅꯤ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯑꯃ ꯂꯩꯇ꯭ꯔꯕꯅꯤ ꯀꯗꯥꯏꯗꯅꯣ ꯃꯥꯅ ꯂꯩꯔꯝꯒꯗꯕ ꯑꯩ ꯃꯥꯒꯤ ꯈꯟꯕꯗ ꯇꯁꯦꯡꯅ ꯋꯥꯏ ꯑꯩ ꯃꯥꯕꯨ ꯌꯥꯝ ꯎꯅꯤꯡꯉꯤ ꯏꯇꯥ ꯑꯩ ꯃꯥꯕꯨ ꯌꯥꯝ ꯎꯅꯤꯡꯉꯤ ꯑꯩꯅꯁꯨ ꯇꯥꯄꯥꯃꯦꯜꯗ ꯇꯥꯄꯥꯔꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕꯅꯤ ꯃꯥꯁꯨ ꯈꯪꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯑꯩꯒꯤꯗꯃꯛ ꯄꯛꯋꯥ ꯋꯥꯕꯤꯔꯤ ꯅꯇꯥꯏꯒꯤꯗꯃꯛ ꯅꯪꯁꯨ ꯅꯪꯅ ꯌꯥꯝ ꯍꯩꯅꯗꯕ ꯇꯥꯄꯥꯃꯦꯜꯒ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯦꯀꯣ ꯍꯩꯅꯗꯕꯗꯤ ꯇꯧꯗꯦꯗ ꯁꯨꯝ ꯆꯒꯠꯅꯕꯗꯨꯗ ꯁꯥꯎꯅꯤꯡꯕꯅꯤ ꯑꯗꯣ ꯈꯪꯗꯦ ꯁꯨꯝ ꯂꯣꯏꯅ ꯇꯤꯟꯅꯔꯒ ꯇꯥꯄꯥꯃꯦꯜꯁꯦ ꯌꯥꯝ ꯐꯔꯒ ꯂꯩꯔꯝꯃꯤ ꯃꯥꯅ ꯍꯥꯏꯕ ꯋꯥꯗꯣ ꯌꯥꯈ꯭ꯔꯁꯤꯔ ꯍꯥꯏꯅ ꯍꯦꯛ ꯈꯜꯂꯛꯄꯁꯨ ꯌꯥꯎꯔꯛꯏ ꯌꯥꯕꯤꯈ꯭ꯔꯣ ꯇꯥꯄꯥꯃꯦꯜꯗꯣ ꯌꯥꯝ ꯐꯕꯅꯤ ꯇꯥꯟꯖꯥꯗꯨꯗ ꯀꯦꯡꯕꯗꯣ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯂꯝꯃꯤ ꯆꯅꯣ ꯅꯪ ꯑꯩꯅ ꯍꯥꯏꯗꯣ ꯌꯥꯕꯤꯔꯣ ꯀꯩꯗꯧꯔꯒꯦ
ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯃꯕꯨꯡꯉꯣꯗꯨꯁꯨ ꯑꯣꯛꯇꯕ ꯑꯣꯏꯔꯝꯗꯅ ꯈꯨꯜ ꯂꯩꯀꯥꯏꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯃꯥꯒꯨꯝꯕ ꯑꯃꯗ ꯅꯨꯡꯁꯤꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯅꯨꯡꯁꯤꯌꯨꯗ ꯑꯩꯈꯣꯏꯗꯤ ꯃꯥꯒꯨꯝꯕ ꯅꯨꯄꯥꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯅꯪ ꯅꯠꯇꯕ ꯅꯨꯄꯤꯒ ꯍꯟꯅ ꯌꯦꯡꯕꯤꯕꯖꯥꯠ ꯅꯠꯇꯦ ꯆꯥꯅꯨ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯎꯔꯤꯔꯦ ꯆꯠꯂꯁꯤ ꯉꯥꯏꯈꯣ ꯀꯩꯅꯣ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯈꯤꯁꯤ ꯊꯥꯒꯦꯡꯕ ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯌꯦꯠꯂꯛꯀꯅꯨ ꯐꯅꯁꯨ ꯉꯥꯡꯂꯦ ꯅꯪꯅ ꯏꯀꯥꯏꯕ ꯑꯁꯨꯛ ꯌꯥꯝꯅ ꯈꯪꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯆꯠꯅꯨ ꯀꯥꯟꯅꯗꯦ ꯑꯩ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯂꯒꯦ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ ꯅꯪꯒꯤ ꯑꯣꯛꯇꯕ ꯃꯤꯒꯤ ꯅꯨꯄꯤꯗ ꯀꯥꯔꯟ ꯇꯥꯔꯨꯕ ꯄꯥꯔꯤ ꯇꯣꯟꯕꯒꯤ ꯋꯥꯈꯜ ꯁꯨꯝ ꯈꯜꯂꯒ ꯂꯩꯔꯒ ꯌꯨꯝꯂꯣꯟꯅꯕ ꯃꯇꯩꯃꯗ ꯅꯠꯇꯕ ꯂꯩ ꯍꯦ ꯌꯥꯔꯦ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯈꯔ ꯐꯖꯅ ꯉꯥꯡꯕ ꯇꯝꯃꯨ ꯅꯪꯅ ꯉꯥꯡꯊꯣꯔꯛꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯅ ꯅꯪ ꯅꯁꯥꯅ ꯅꯁꯥꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯇꯥꯛꯊꯣꯛꯆꯒꯅꯨ ꯑꯗꯨꯒ ꯑꯩꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯊꯝꯈꯣ ꯅꯪꯗꯤ ꯑꯩꯅ ꯁꯨꯛꯍꯩ ꯍꯩꯅꯗꯦ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯇꯥ ꯄꯥꯔꯤꯒꯤꯅꯤ ꯇꯥ ꯄꯥꯔꯤ ꯅꯠꯇꯕ ꯀꯅꯥ ꯑꯃꯗ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯄꯨ ꯑꯣꯏꯍꯜꯂꯨ ꯑꯗꯨꯒ ꯅꯪ ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯦꯠꯇꯕꯅ ꯐꯒꯅꯤ ꯑꯩꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯦꯜꯂꯛꯀꯅꯨ ꯍꯥꯏꯗꯅ ꯑꯅꯝ ꯀꯟꯁꯤꯟꯗꯨꯅ ꯑꯁꯨꯝ ꯌꯦꯜꯂꯛꯂꯕꯗꯤ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯦ ꯀꯥꯎꯗꯕ ꯐꯩ ꯑꯁꯤ ꯍꯥꯏꯅ ꯁꯅꯥꯕꯨꯟꯗꯨ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯆꯠꯈꯤ ꯎꯔꯤꯔꯩꯁꯨ ꯀꯦꯡꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯗꯨꯅ ꯃꯇꯨꯡ ꯏꯟꯅꯈꯤ ꯁꯣꯝꯗꯅ ꯀꯦꯊꯕꯤꯗꯨ ꯀꯦꯡꯕꯅ ꯃꯥꯅ ꯍꯥꯏꯕ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯒ ꯁꯦꯜ ꯄꯤꯅꯤ ꯁꯅꯥ ꯂꯨꯄꯥ ꯁꯥꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯍꯣꯏꯃꯥꯏ ꯍꯥꯏꯗ ꯇꯨꯃꯤ ꯂꯩꯁꯤꯟꯈꯤꯕꯗꯨꯗ ꯌꯥꯝ ꯁꯥꯎꯔꯝꯃꯤ ꯀꯦꯊꯕꯤ ꯀꯦꯡꯕꯕꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯎ ꯍꯥꯏꯅ ꯄꯥꯎ ꯆꯦꯟꯗꯨꯅ ꯃꯈꯣꯏꯅꯤ ꯎꯅꯔꯝꯃꯤ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯁꯦꯜ ꯄꯤꯅꯤ ꯍꯥꯏꯔꯒ ꯀꯩꯗꯧꯔꯕ ꯁꯦꯜ ꯄꯤꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯑꯩꯕꯨ ꯅꯪꯒꯤ ꯊꯕꯛ ꯁꯤꯖꯤꯟꯅꯔꯤꯅꯣ ꯏꯗꯩꯃ ꯇꯞꯅ ꯉꯥꯡꯎ ꯀꯩꯗꯧꯔꯒꯦ ꯇꯥ ꯊꯦꯡꯃꯨꯡꯅ ꯇꯥꯈꯤꯅꯤ ꯃꯥ ꯂꯩꯇꯦ ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯅꯪꯕꯨ ꯌꯨꯝꯗ ꯀꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯀꯩ ꯌꯥꯝ ꯍꯥꯏꯅꯔꯤ ꯑꯗꯨꯅ ꯃꯤꯅ ꯁꯤꯟꯅꯈꯤꯅꯤ ꯍꯥꯏꯅ ꯊꯑꯣꯏꯅ ꯅꯪꯕꯨ ꯑꯩꯅ ꯃꯐꯝꯁꯤꯗ ꯀꯧꯔꯤꯕꯅꯤ ꯏꯇꯩꯃꯒꯤ ꯁꯦꯟꯐꯝꯗꯣ ꯅꯅꯥꯎꯅ ꯁꯣꯏꯗꯅ ꯄꯤꯅꯤ ꯃꯇꯝ ꯈꯔꯇ ꯉꯥꯏꯕꯤꯌꯨ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯑꯩꯅ ꯉꯥꯏꯔꯛꯂꯤꯕꯁꯦ ꯑꯩ ꯃꯈꯥ ꯇꯥꯅ ꯉꯥꯏꯕ ꯉꯝꯂꯔꯣই ꯑꯩꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯜꯗꯣ ꯁꯠꯄꯤꯔꯣ 이대임 ꯑꯩꯅ ꯄꯤꯔꯤꯅꯤ ꯍꯥꯏꯔꯗꯤ ꯄꯤꯔꯗꯕꯅꯤ ꯌꯥꯝꯅ ꯉꯥꯏꯉꯝꯗꯕ ꯇꯧꯔꯛꯀꯅꯨ ꯀꯔꯤ ꯉꯥꯏꯉꯝꯗꯕ ꯁꯦꯜ ꯐꯪꯉꯤ ꯍꯥꯏꯗꯅ ꯑꯩꯅ ꯏꯁꯥꯒꯤ ꯏꯖꯠ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯌꯦꯡꯗꯅ ꯅꯪꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯂꯒ ꯅꯪꯅ ꯁꯦꯜ ꯄꯤꯔꯣꯏꯗꯕꯒꯤ ꯍꯣꯠꯅꯔꯤꯕꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯁꯦꯜꯗꯣ ꯍꯦꯛ ꯄꯤꯔꯛꯇ꯭ꯔꯕ ꯑꯩꯅ ꯑꯁꯦꯡꯕ ꯄꯨꯝꯕ ꯆꯥꯅꯨꯗ ꯍꯥꯏꯗꯣꯛꯀꯅꯤ ꯍꯦꯔꯩ ꯏꯇꯩꯃ ꯏꯇꯩꯃꯒꯤꯁꯦ ꯑꯩꯕꯨ ꯀꯤꯍꯜꯂꯤꯕ ꯀꯥꯏꯗ꯭ꯔꯣ ꯋꯥꯐꯝ ꯑꯗꯨ ꯏꯇꯩꯃꯅ ꯍꯥꯏꯗꯣꯛꯄꯗ ꯆꯣꯞ ꯇꯧꯔꯤꯕꯁꯦ ꯑꯩ ꯈꯛꯇ ꯅꯠꯇꯦ ꯏꯇꯩꯃꯁꯨꯅꯦ ꯍꯥꯏꯕ ꯀꯥꯎꯕꯤꯒꯅꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯀꯦꯊꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯄꯥꯃꯦꯜꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯑꯃ ꯈꯣꯝꯗꯨꯅ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ ꯊꯦꯝꯕꯨꯡꯅ ꯃꯌꯥꯝ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯌꯦꯡꯕꯤꯌꯨ ꯑꯩ ꯂꯩꯇ꯭ꯔꯤꯉꯩ ꯅꯨꯄꯥ ꯑꯃ ꯂꯣꯟꯅ ꯌꯨꯝꯗ ꯄꯨꯁꯤꯜꯂꯝꯂꯤꯕꯁꯤ ꯌꯦꯡꯕꯤꯌꯨ ꯀꯩꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯇꯧꯔꯛꯏꯁꯤꯅ ꯀꯦꯡꯕꯥ ꯅꯪ ꯆꯦꯟꯈ꯭ꯔꯣ ꯃꯤꯌꯥꯝꯁꯤꯗ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯆꯦꯟꯗꯣꯏꯁꯤꯕꯣ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯦꯊꯕꯤ ꯑꯃꯗꯤ ꯀꯦꯡꯕꯕꯨ ꯐꯥꯔꯝꯃꯤ ꯍꯦ ꯀꯦꯊꯕꯤ ꯍꯥꯏꯕꯤ ꯇꯧꯉꯝꯕꯤ ꯅꯍꯥꯛꯇꯪ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯄ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯅ ꯌꯨꯝꯗ ꯄꯨꯁꯤꯜꯂꯝꯕꯗꯅ ꯑꯗꯨꯅꯤ ꯍꯥꯏꯁꯤ ꯃꯁꯤꯒꯤ ꯑꯅꯤꯁꯦ ꯇꯣꯏꯅ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯄꯨꯟꯕ ꯎꯏ ꯍꯥꯏꯔꯤꯕꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯂꯣꯟꯅ ꯃꯔꯤ ꯂꯩꯅꯔꯝꯂꯤ ꯋꯥ ꯑꯣꯏꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯋꯥꯔꯛꯄꯤꯌꯨ ꯃꯄꯨꯔꯣꯏꯕ ꯌꯦꯡꯕ ꯂꯩꯅ ꯂꯣꯟꯅ ꯅꯨꯄꯥ ꯀꯣꯏꯕꯤꯁꯦ ꯑꯩꯅ ꯋꯥꯔꯛꯄ ꯉꯝꯖꯗ꯭ꯔꯦ ꯃꯌꯥꯝ ꯅꯨꯡꯇ ꯋꯥꯔꯛꯄꯤꯌꯨ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯅꯨꯄꯥꯁꯤꯗ ꯀꯩꯅꯥ ꯀꯠꯄꯤꯔꯨ ꯀꯩꯅꯣ ꯅꯨꯄꯥ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯍꯦꯛꯇ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ ꯀꯔꯤꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯂꯣꯟꯅ ꯑꯩ ꯈꯪꯍꯟꯗꯅ ꯌꯨꯝꯗ ꯅꯨꯄꯥ ꯄꯨꯁꯤꯟꯕ ꯉꯝꯕꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯑꯃ ꯁꯥꯕꯒꯤ ꯎꯅꯕꯅꯤ ꯌꯦꯐꯥꯎꯕꯤ 이쌤 ꯆꯝꯅ ꯋꯥꯔꯤ ꯑꯃ ꯁꯥꯕꯕꯨ ꯏꯃꯨꯡꯗ ꯁꯥꯕ꯭ꯔꯣ ꯂꯝꯂꯥꯟꯕ ꯅꯨꯄꯥꯁꯤꯒ ꯅꯪ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯗꯅ ꯅꯪ ꯍꯦꯛꯇ ꯃꯥꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯤꯕꯅꯣ ꯍꯥ ꯍꯤꯔꯛꯏꯅꯦ ꯏꯅꯦꯅ ꯀꯔꯤ ꯈꯪꯗꯅ ꯉꯥꯡꯂꯤꯕꯅꯣ ꯑꯩꯒꯤ ꯁꯦꯜ ꯈꯔ ꯃꯉꯣꯟꯗ ꯂꯩꯕꯒꯤ ꯑꯗꯨꯛ ꯁꯦꯜ ꯄꯤꯔꯣꯅ ꯍꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯊꯦꯝꯕꯨꯡ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪꯒꯤ ꯁꯦꯜꯗꯤ ꯃꯉꯣꯟꯗ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯤꯕ ꯑꯁꯨꯝꯅ ꯍꯦꯛ ꯍꯪꯂꯛꯂꯕꯗ ꯀꯦꯊꯕꯤ ꯈꯨꯝꯐꯝ ꯈꯪꯗ ꯏꯛ ꯑꯥ ꯇꯧꯗꯨꯅ ꯂꯩ ꯊꯦꯝꯕꯨꯡꯅ ꯀꯩꯒꯤꯅꯣ ꯈꯨꯝꯗ꯭ꯔꯤꯗꯤ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯣꯏꯗꯕꯅꯤ ꯅꯪꯒ ꯅꯨꯄꯥꯁꯤꯒ ꯂꯩꯅꯔꯤꯕ ꯃꯔꯤꯗꯨ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯣꯏꯗ ꯋꯥ ꯉꯥꯡꯕꯅꯤ ꯅꯠꯇ꯭ꯔꯣ ꯅꯪꯕꯨꯗꯤ ꯑꯩꯅ ꯅꯨꯄꯥꯁꯤꯗ ꯀꯩꯅꯥ ꯀꯠꯄꯤꯔꯅꯤ ꯅꯠꯇꯦ ꯌꯥꯝꯕ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯑꯩꯒ ꯏꯇꯩꯃꯒ ꯃꯔꯤꯝꯇ ꯂꯩꯅꯖꯗꯦ ꯑꯩꯈꯣꯏꯅꯤꯕꯨ ꯂꯥꯟꯅ ꯎꯕꯤꯒꯅꯨ ꯏꯇꯩꯃꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ ꯃꯥꯅ ꯑꯩꯒꯤ ꯊꯕꯛ ꯑꯃ ꯇꯧꯕꯤꯕꯗꯨꯒꯤ ꯁꯦꯜꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯇꯧꯔꯝꯕꯅꯤ ꯀꯔꯤ ꯊꯕꯛ ꯑꯩꯒꯤ ꯅꯨꯄꯤꯅ ꯅꯪꯒꯤ ꯀꯔꯤ ꯊꯕꯛ ꯇꯧꯕꯤꯔꯤꯕ ꯍꯣꯏ ꯅꯣꯏ ꯑꯅꯤꯅ ꯀꯅꯥ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯃꯅꯨꯡꯗ ꯁꯥꯟꯅꯔꯤꯕ ꯀꯨꯝꯍꯩꯗꯣ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯗꯣ ꯃꯗꯨ ꯑꯩꯅ ꯈꯪꯂꯣꯏ ꯈꯟꯕ꯭ꯔꯥ ꯅꯨꯄꯤ ꯑꯃꯅ ꯀꯥꯟꯅꯗꯦ ꯑꯅꯤꯁꯤ ꯀꯩꯅꯥ ꯈꯁꯤ ꯍꯦ ꯃꯄꯨꯔꯣꯏꯕ ꯂꯩꯅ ꯂꯣꯟꯅ ꯌꯨꯝꯗ ꯅꯨꯄꯥ ꯄꯨꯁꯤꯟꯕ ꯉꯝꯕꯤ ꯃꯁꯤꯗ ꯃꯀꯣꯛ ꯃꯔꯨꯁꯦ ꯁꯤꯠ ꯅꯥꯟꯅ ꯃꯔꯨ ꯀꯣꯛꯂꯒ ꯁꯨꯅꯨ ꯌꯦꯡꯒꯪ ꯇꯩꯔꯒ ꯈꯣꯡꯒꯣꯏꯅꯔꯒ ꯐꯒꯗꯕꯅꯤ ꯀꯔꯤꯅꯣ ꯃꯌꯥꯝꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯩꯕꯨ ꯂꯥꯟ ꯍꯦꯛꯇ ꯄꯥꯎꯊꯣꯛꯂꯤꯕꯁꯦ ꯀꯔꯤ ꯑꯩꯈꯣꯏꯅ ꯅꯪ ꯂꯥꯟꯅ ꯄꯥꯎꯊꯣꯛꯄ ꯀꯩꯗꯤ ꯀꯩ ꯍꯥ ꯅꯔꯝ ꯆꯠꯇꯨꯅ ꯍꯥꯏꯕꯅꯤꯅꯦ ꯄꯤꯃ ꯁꯛ ꯍꯦꯟꯕꯤ ꯂꯤꯟꯗꯥꯎꯕꯤ ꯑꯣꯛꯇꯕꯤ ꯀꯔꯤ ꯑꯩꯒꯤ ꯏꯔꯝ ꯆꯠꯅ ꯀꯩꯗꯧꯔꯗꯅ ꯅꯣꯏꯅꯦꯕꯨ ꯍꯦꯛꯇ ꯑꯣꯛꯇꯕꯤ ꯍꯥꯏꯕ ꯌꯥꯕ ꯑꯣ ꯌꯥꯗꯅꯅꯦ ꯍꯥꯏꯔꯤꯕꯁꯦ ꯑꯣꯛꯇꯕꯤꯕꯨ ꯑꯣꯛꯇꯕꯤ ꯍꯥꯏꯕꯅꯤ
nawana puroiba leina lona nupa ngangnabi tawnabi hojiksu kingba haibasiga loni imungda unaramlibasini ho magaiga unarisidine aikoinina manaraga paritonbu khul asidagi tanthokibadugine aigi awaun biraw haidna haijaba noina kari khangadana aibu nupa ngangnabi kaidana heta haiba yabro na khazaidu kupangsin thawro kethabigi waduda diliba miyamdu kethabida amuka hena ngakli yennaraklammi kethabi masu mabu miyamna lana ubududa sauningladuna aseng masum hairubani adubu mahangna hairibu wafam asina mamasana masabu awafamda tanaba sinjabu oina thokre ngasaidagi kethabigi masindagi wahisi hairakpa ngairama pamil amadi thembungdo makoi anina silibasi mai pakle khana mathamoida nuksei thembung magi nupigi manakta sangsinduna magi nupigi mamaita khupakna haijingduna thajili khangra nang amadi kengbana paritona tawkibasingdo marik sum miyam dai maduna trabadi nang aina hatokani tiliba miyam adunasu kethabida aseng masumbado hayu haina dhap tawrami upai leite kethabi kengbana janubu magi oinabu khotnabada paritonbu khulasidigi tanthoknaba makoi anina paritonbu makoi anigi langta thuan khibani pariton mara leite haina hairami kaya tangamliba nupini yengone khoinadi man haribado asumani khandana mara leizadra paritonbu kaya da misei khina seidona mayum phau mai thaduna khulasidigi tanthok pikriba adugadi pumnamak lin amom siga lamoi lam siga gi khujin thawrang oiramlaba ibi ma kethabi nangmok ngamba nupi ama leiramlaroi he sial khargi damak nasagi izatpu karisu leitana khanduna miyamdu utsaiduna mi magi punsibu manghan bangambi nangdine nangdani he tawba ngambi ki ko ki nangmok ki ba leitre he aduga ibungo sak phajaba nangmasu nupi makhak nangi oina bu khotnabada mi magi punsibu leikha tana manghan na basinba nangbude limna tharoi masak siga masiki nupasya nahan pariton pubaga yam yaukibani pariton gi mayum mai thasiena haudorak libudusu manani mani isang thawna thawaiga yauna pariton gi mayum mai thakribadudi asigi oire adune kaya daina khunja singbu utsaiduna pariton bu tanthokna ba sanaram libu kumhainu yengune kanadi mayam masigi tawngam bi anisia waraksi kadomdagi nu khangda januadu kengba amadi kethabi ki manakta sanglaktuna noyanina aigi ta paribu miyamangda mingsa thina basinbu oireko asumagi damakta matam pumbuda senbi mama pumana lepi haibase saga pangkhak oiraba noinidi khangdramari asi haina kengbadu onsinduna kariba nang nengon haikibado nangi ta parido oktaba chakhataba sagili chatpani haikibana natro asi haina makhongda tongliba phinat adu satoktuna januna kengbagi mamai aduda on thajili khangra ikai khangdaba nasagi aning mapa makragi dabak mi magi punsibu izatbu khonggoinaba nangdi sane sa asi haina makhut pena kengbagi mamai duda phinat aduna kalli aduga kethabigi manakta amuk sangsilaktuna nupim oiraga nasagi isati kaisu khandana sial khragi dabak asuk phattaba thabak asi tawba ngambi nangmu karama nupi tha thaibi longnam haibi nangi langta aigi samjarabi ta paribu thuanduna khulai kai mamangda ikai bipiduna khula sigi tanthokna basinki nangsu aina lemna thara asi haina janu makhuta pariba phenat aduna kethaibigi mamaiduda kansili matawaduda pamela du kalakpena tas aduniduna khayam kanjil masiki hingchabise nupa goiramnabadi asai reina songkhatlaga maraibse chabe ne khairadam nang nupi oibagi thabirabni ko nang adubu kengba nangdi nupi natabani na thabireroi nangdi aina khotena itawgi laman khumni asi haina sambal khariba pako adu phuktuna kengbabu kantha bhauraklammi kolgi nupa kharasu kengbabu phuba yaurammi aduga kethabi buna janu amadi nupi singaduna phurammi asumna thembongna magi loinabi amadi kengbabusu paritona phangkiba chairak adugu sapmanana phanghangadabani haina hairabada makoi anibu khunja singna khul adudugi tanthokpa haina warep narammi aduga mara leizatraba pariton buna kuldamu khana kausinduna hanugum leiminaba haina warep narammi asumna pariton bu magi pokna phamlamdam oiriba khuladu da halak halami pariton halaklabada khunja singamadi kulgi halaman kharaga loinana khulgi lampak atuda khundin narammi ahal nupa amana ibungo pariton longnam haibi nupi duga mabuk phatraba nupa duga makoi anigi langda khunja singna thurubana nangbu lana lauduna nangi nafamda yamna lanma thabak kaya tawkre madugidamakta nangna khunja singbu kanasu nate isil inauni khanduna khunja singbu tangakpiyu haina aina khunja singi mahut sinduna haijai hausikti nahak warauba tawranu khunja singna
ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕ ꯅꯪꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯦꯜ ꯈꯥꯏꯒꯠꯅꯗꯨꯅ ꯁꯥꯕꯤꯔꯒꯦ ꯅꯪ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯇꯧꯔꯅꯨꯀꯣ ꯏꯄꯨ ꯑꯩ ꯈꯨꯟꯖꯥꯁꯤꯡꯅ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯀꯔꯤꯁꯨ ꯂꯩꯖꯗ꯭ꯔꯤ ꯑꯩꯒꯤ ꯌꯨꯝ ꯑꯃ ꯁꯥꯕꯤꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯂꯥꯟꯗꯦ ꯈꯪꯕꯤꯔꯛꯄꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯅꯤ ꯁꯨꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯏꯖꯠ ꯑꯗꯨꯗꯤ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯕ ꯌꯥꯔꯔꯣꯏ ꯆꯨꯝꯃꯤ ꯏꯁꯨꯅ ꯍꯥꯏꯕ ꯃꯤ ꯑꯃꯒꯤ ꯏꯖꯠ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯁꯨꯝ ꯃꯔꯥꯟ ꯊꯤꯗꯣꯛꯄ ꯇꯧꯗꯅ ꯅꯥꯀꯜ ꯑꯃꯈꯛꯀꯤ ꯋꯥ ꯇꯥꯗꯨꯅ ꯅꯪꯒꯤ ꯏꯖꯠꯄꯨ ꯈꯣꯡꯒꯥꯎꯅꯈꯤ ꯃꯁꯤꯒꯤꯗꯃꯛ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯁꯨꯝꯅ ꯈꯨꯟꯖꯥꯁꯤꯡꯅ ꯄꯥꯔꯤꯇꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯔꯕꯗ ꯄꯥꯔꯤꯇꯣꯟꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯗ꯭ꯔꯦ ꯑꯁꯨꯝꯅ ꯈꯨꯟꯗꯤꯟꯅꯕ ꯌꯥꯎꯕ ꯂꯥꯛꯄ ꯈꯨꯟꯖꯥꯁꯤꯡꯁꯨ ꯃꯍꯩ ꯍꯟꯅꯈꯤꯔꯝꯃꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯄꯥꯃꯦꯜ ꯄꯥꯔꯤꯇꯣꯟ ꯑꯃꯗꯤ ꯊꯦꯝꯕꯨ ꯃꯈꯣꯏ ꯑꯍꯨꯝꯇꯃꯛ ꯉꯥꯏꯍꯧꯔꯝꯃꯤ ꯇꯥ ꯊꯦꯝꯕꯨꯡ ꯂꯩꯔꯝꯕꯅ ꯉꯁꯤ ꯑꯩꯍꯥꯛ ꯂꯥꯟꯗꯦ ꯍꯥꯏꯕꯁꯦ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯇꯥꯛꯄ ꯉꯝꯖꯕꯅꯤ ꯇꯥ ꯊꯦꯝꯕꯨꯡꯒꯤ ꯁꯤꯡꯕ ꯉꯝꯂꯣꯏꯗꯕ ꯂꯃꯟ ꯅꯅꯥꯎ ꯑꯣꯏꯅ ꯇꯣꯟꯁꯤꯟꯖꯔꯤ ꯀꯔꯤꯒꯤ ꯂꯃꯟ ꯃꯁꯤꯗꯤ ꯃꯌꯥꯝꯕ ꯑꯃꯅ ꯃꯅꯥꯎ ꯑꯃꯒꯤꯗꯃꯛ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯨ ꯎꯠꯄꯅꯤ ꯅꯪ ꯑꯩ ꯏꯃꯥ ꯑꯃꯠꯇꯒꯤ ꯃꯆꯥ ꯅꯠꯇ꯭ꯔꯕꯁꯨ ꯑꯗꯨꯉꯩ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯗ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯑꯩꯕꯨ ꯃꯁꯥ ꯁꯛꯅ ꯑꯩꯒꯤ ꯑꯋꯥ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯇꯦꯡ ꯇꯧꯔꯛꯈꯤꯕꯗꯣ ꯑꯩ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯃꯍꯥꯛ ꯂꯧꯔꯨꯕꯗꯒꯤ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯕꯅꯤ ꯐꯠꯇ꯭ꯔꯕꯤ ꯂꯦꯟ ꯑꯃꯧꯃꯥꯗꯤ ꯃꯥꯅ ꯐꯪꯖꯔꯤꯕ ꯆꯩꯔꯥꯛ ꯑꯁꯤꯅ ꯃꯇꯤꯛ ꯆꯥꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯏꯅꯥꯎ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯏꯅꯥꯎꯒꯤ ꯌꯨꯝ ꯑꯃ ꯁꯥꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯒꯤꯗ ꯏꯌꯥꯝꯕꯒꯤꯗ ꯄꯨꯟꯅ ꯂꯩꯔꯁꯤ ꯄꯥꯃꯦꯜꯅ ꯑꯩꯈꯣꯏꯒꯤꯗ ꯑꯣꯏꯅ ꯂꯩꯃꯤꯟꯅꯖꯔꯒꯦ ꯇꯥꯊꯤꯕꯨ ꯏꯃꯥꯅꯁꯨ ꯏꯇꯥꯎꯕꯨ ꯌꯥꯝ ꯎꯅꯤꯡꯉꯤ ꯍꯥꯏ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯆꯥꯅꯨꯒ ꯎꯔꯤꯔꯩꯒꯗꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕꯗꯣꯝꯗ ꯂꯥꯛꯂꯝꯃꯤ ꯄꯥꯃꯦꯜꯅ ꯑꯩꯈꯣꯏ ꯎꯔꯤꯔꯩꯅꯤꯅꯦ ꯀꯩꯅꯣ ꯅꯪꯅ ꯑꯩ ꯎꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯖꯗ꯭ꯔꯕꯣ ꯏꯕꯦꯝꯃ ꯅꯪ ꯁꯤꯅꯕ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯕꯗ ꯋꯥꯖꯔꯕꯅꯤ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯄꯥꯔꯤꯅ ꯆꯅꯨ ꯇꯥ ꯄꯥꯔꯤ ꯉꯁꯤꯗꯤ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯅ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯗꯨꯅ ꯅꯪꯕꯨ ꯏꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯁꯤꯟꯅꯕꯤ ꯑꯩ ꯅꯍꯥꯛꯀꯤꯅ ꯋꯥꯅ ꯄꯥꯎ ꯇꯥꯗ ꯂꯩꯕꯗꯣ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯪꯕꯨꯗ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯁꯥꯡꯂꯕ ꯊꯥꯕꯝ ꯀꯌꯥꯁꯦ ꯏꯗꯣꯡ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯦꯜꯂꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯂꯦ ꯀꯞꯅꯅꯨꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯐꯝ ꯀꯩꯗꯁꯨ ꯆꯠꯂꯔꯣꯏ ꯅꯪꯅ ꯑꯩꯒꯤ ꯄꯥꯎ ꯇꯥꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯅꯪꯒꯤ ꯄꯥꯎ ꯑꯗꯨ ꯏꯇꯥꯎ ꯄꯥꯃꯦꯜꯗꯒꯤ ꯂꯧꯏ ꯈꯨꯟꯖꯥꯁꯤꯡꯅ ꯑꯩꯕꯨ ꯈꯨꯜꯗꯒꯤ ꯇꯥꯟꯊꯣꯛꯂꯕꯁꯨ ꯑꯩꯅ ꯁꯛ ꯂꯣꯠꯇꯨꯅ ꯅꯪꯕꯨ ꯂꯣꯟꯅ ꯌꯦꯡꯕ ꯑꯗꯨꯝ ꯂꯥꯛꯈꯤ ꯎꯔꯤꯔꯩ ꯏꯪꯉ ꯉꯛꯅ ꯉꯥꯏꯈꯣ ꯑꯗꯨꯒ ꯑꯩꯅ ꯇꯥ ꯄꯥꯃꯦꯜꯗ ꯇꯥ ꯄꯥꯔꯤꯒꯤ ꯃꯔꯝ ꯍꯪꯂꯒ ꯇꯥ ꯄꯥꯃꯦꯜꯅ ꯈꯪꯗꯦ ꯇꯥ ꯄꯥꯔꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯕ ꯈꯪꯗꯦꯅ ꯍꯥꯏꯗꯨꯅ ꯀꯩꯒꯤ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯆꯅꯨꯅ ꯑꯩꯕꯨ ꯂꯥꯟꯅ ꯎꯔꯝꯒꯗ꯭ꯔꯥ ꯈꯟꯕꯒꯤ ꯑꯩꯅ ꯆꯅꯨ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡꯗ ꯑꯩ ꯂꯥꯟꯗꯦ ꯄꯨꯝꯅꯃꯛ ꯏꯇꯩꯃ ꯀꯦꯊꯕꯤꯒꯤ ꯂꯧꯅꯝ ꯂꯥꯡꯅꯤ ꯍꯥꯏꯕ ꯍꯥꯟꯅ ꯈꯪꯍꯟꯈꯤꯒꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯄꯥꯎ ꯑꯃꯠꯇ ꯅꯈꯣꯏꯗ ꯍꯥꯏꯍꯟꯗꯕꯅꯤ ꯆꯅꯨꯅ ꯑꯩꯅ ꯅꯪꯕꯨ ꯂꯥꯟꯅ ꯎꯔꯒ ꯑꯩꯅ ꯅꯪꯒꯤ ꯃꯔꯝꯗ ꯋꯥ ꯍꯪꯈꯤꯒꯗ꯭ꯔꯥ ꯅꯪ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤꯗꯦ ꯁꯥꯎꯔꯅꯨ ꯁꯤꯁꯟ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯑꯩꯅ ꯅꯪꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯐꯝꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯏꯁꯥꯅ ꯏꯁꯥ ꯏꯗꯣꯝ ꯍꯟꯊꯅ ꯈꯟꯖꯗꯨꯅ ꯅꯉꯣꯟꯗ ꯑꯩꯒꯤ ꯄꯥꯎ ꯐꯥꯎꯕ ꯇꯝꯕ ꯉꯝꯈꯤꯗꯕꯅꯤ ꯎꯔꯤꯔꯩꯅ ꯑꯗꯣ ꯅꯣꯏꯗꯤ ꯀꯃꯥꯏꯅ ꯄꯨꯝꯅꯃꯛꯁꯦ ꯏꯅꯝꯃ ꯀꯦꯊꯕꯤꯒ ꯀꯤꯡꯕꯒꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯤꯕꯅꯣ ꯑꯩ ꯑꯃꯗꯤ ꯏꯇꯧ ꯄꯥꯃꯦꯜꯅ ꯏꯇꯩꯃ ꯀꯦꯊꯕꯤꯅ ꯑꯩꯉꯣꯟꯗ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯊꯤꯒꯠꯄ ꯍꯧꯈꯤ ꯑꯗꯨꯕꯨ ꯑꯔꯦꯝꯕ ꯇꯥꯈꯤ ꯑꯗꯨꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯥꯅ ꯆꯥꯟꯕꯤꯕꯗꯒꯤ ꯇꯥ ꯊꯦꯝꯕꯨꯡꯅ ꯏꯇꯩꯃ ꯑꯃꯗꯤ ꯀꯦꯡꯕꯅ ꯁꯥꯟꯅꯕ ꯑꯔꯣꯟꯕ ꯋꯥꯔꯤꯗꯨ ꯇꯥꯈꯤ ꯃꯁꯤꯗꯒꯤ ꯇꯥ ꯊꯦꯝꯕꯨꯡꯅ ꯃꯅꯥꯎꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯑꯁꯦꯡꯕ ꯄꯥꯎ ꯄꯨꯝꯕ ꯇꯝꯕꯤꯈꯤ ꯄꯨꯝꯅꯃꯛ ꯀꯦꯡꯕꯅ ꯏꯇꯩꯃꯗ ꯁꯦꯜꯒꯤ ꯂꯥꯡ ꯊꯥꯛꯇꯨꯅ ꯑꯩꯕꯨ ꯈꯨꯜꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯁꯤꯟꯕꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯕ ꯉꯝꯈꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯍꯨꯝ ꯃꯥꯟꯅꯔꯒ ꯃꯈꯣꯏꯒꯤ ꯃꯥꯏꯈꯨꯝ ꯑꯗꯨ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯍꯥꯡꯗꯣꯛꯄꯅꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯇꯥ ꯊꯦꯝꯕꯨꯡꯒꯤ ꯃꯄꯥꯜꯗꯒꯤꯅꯤ ꯇꯥ ꯊꯦꯝꯕꯨꯡꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅ ꯑꯩꯅ ꯉꯁꯤ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯑꯃꯨꯛ ꯇꯤꯟꯕ ꯐꯪꯕꯅꯤ ꯊꯦꯝꯕꯨꯡꯅ ꯄꯪꯊꯥꯁꯨ ꯊꯥꯒꯠꯀꯅꯨꯗ ꯏꯕꯣ ꯑꯩ ꯑꯗꯨꯝ ꯏꯀꯥꯏꯁꯤꯜꯂꯤ ꯅꯪꯅ ꯊꯥꯒꯠꯃꯟꯗꯅ ꯄꯥꯃꯦꯜꯅ ꯑꯩꯗꯤ ꯏꯇꯥꯎ ꯄꯥꯔꯤꯅ ꯃꯇꯝ ꯈꯔ ꯈꯨꯜ ꯊꯥꯗꯣꯛꯂꯨꯕꯁꯦ ꯑꯩꯒꯤꯗꯤ ꯅꯨꯡꯁꯤ ꯃꯔꯨꯞ ꯐꯥꯎꯕꯒ ꯆꯞ ꯃꯥꯟꯅꯔꯤ ꯏꯇꯥꯎ ꯅꯪꯒꯤ ꯄꯥꯎ ꯂꯧꯕ ꯂꯥꯛꯄꯗ ꯎꯔꯤꯔꯩꯁꯨ ꯑꯩꯉꯣꯟꯗ ꯀꯦꯟꯁꯤꯜꯂꯛꯇꯅ ꯍꯧꯖꯤꯛꯇꯤ ꯃꯥ ꯑꯩ ꯎꯗ꯭ꯔꯤ ꯂꯩꯕ ꯉꯝꯗ꯭ꯔꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯤ ꯅꯠꯇ꯭ꯔꯣ ꯃꯣꯏ ꯅꯨꯄꯤ ꯑꯩꯅ ꯑꯩꯁꯤ ꯆꯨꯝꯗ꯭ꯔꯣ ꯑꯁ ꯌꯥꯝ ꯇꯥꯏꯅꯗꯦ ꯅꯪ ꯁꯛꯁꯤꯒ ꯑꯩꯒꯤ ꯁꯛꯁꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯥꯎꯔꯒ ꯇꯥꯔꯤꯗꯣ ꯍꯥ ꯍꯣ ꯉꯥꯎꯔꯦ ꯑꯩ ꯅꯪꯒꯤ ꯅꯁꯛꯇꯨꯗ ꯉꯥꯎꯔꯒ ꯂꯣꯡꯀꯦꯟ ꯀꯦꯜꯂꯦ ꯁꯦꯁ ꯑꯗꯨꯅꯤꯗꯅ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯨꯝ ꯊꯥꯅꯔꯁꯤ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜꯗꯣ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯉꯥꯏꯔꯝꯃꯨ ꯂꯩꯁꯥꯕꯤ ꯑꯅꯤ ꯄꯥꯔꯤꯇꯣꯟꯅ ꯆꯅꯨ ꯍꯣꯔꯦꯟ ꯊꯤꯟꯊꯣꯛꯂꯛꯎꯀꯣ ꯀꯨꯏꯔꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯈꯤꯗꯕꯁꯨ ꯄꯥꯃꯦꯜꯅ ꯍꯣꯏ ꯏꯇꯥꯎ ꯍꯣꯔꯦꯟ ꯄꯨꯟꯅ ꯁꯥꯟꯅꯖꯔꯣ
ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯅ ꯆꯠꯈꯤ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕꯗ ꯄꯥꯔꯤꯇꯣꯟ ꯃꯇꯥꯎ ꯄꯥꯃꯦꯟ ꯑꯃꯗꯤ ꯃꯌꯥꯝꯕ ꯊꯦꯝꯕꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯦꯡꯕ ꯂꯩꯐꯝ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ ꯈꯪꯂꯦ ꯃꯍꯥꯛꯄꯨ ꯑꯣꯏꯅ ꯏꯈꯨꯠ ꯄꯦꯟꯅ ꯂꯃꯟ ꯈꯨꯝꯒꯅꯤ ꯃꯍꯥꯛꯅ ꯇꯧꯖꯔꯨꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯅ ꯑꯁꯤ ꯌꯧꯅ ꯋꯥꯕꯅꯤ ꯍꯥꯏꯅ ꯃꯗꯨꯝ ꯇꯛꯁꯤ ꯁꯣꯜꯍꯟꯒꯅꯤ ꯃꯗꯨꯗ ꯃꯥ ꯄꯥꯔꯤꯇꯣꯟ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯒꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯄꯥꯔꯤꯇꯣꯟꯅ ꯀꯦꯡꯕꯒꯤ ꯂꯩꯐꯝ ꯈꯪꯗꯣꯛꯇꯨꯅ ꯀꯦꯡꯕꯕꯨ ꯄꯥꯔꯤꯇꯣꯟꯅ ꯃꯤꯐꯨ ꯊꯤꯅ ꯐꯨꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯊꯨꯗꯦꯛꯇꯨꯅ ꯑꯁꯤꯕ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯅ ꯃꯄꯨꯟꯁꯤ ꯑꯗꯨ ꯁꯣꯏꯅꯥꯏꯕ ꯑꯃ ꯑꯣꯏꯅ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯍꯧꯒꯠ ꯀꯥꯡꯈꯠ ꯉꯝꯗꯅ ꯂꯦꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯄꯥꯔꯤꯇꯣꯟꯒꯤ ꯌꯨꯝꯁꯨ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯁꯥꯕꯤꯗꯨꯅ ꯄꯥꯔꯤꯇꯣꯟ ꯑꯃꯗꯤ ꯆꯥꯅꯨꯁꯨ ꯂꯨꯍꯣꯡꯂꯝꯃꯤ ꯃꯤꯉꯣꯟꯗ ꯂꯥꯜꯂꯨꯗꯕ ꯄꯥꯔꯤꯇꯣꯟ ꯃꯥꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯊꯦꯝꯕꯨꯡꯁꯨ ꯃꯥꯒ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯄꯠ ꯇꯠꯀꯩ ꯅꯨꯡꯁꯤꯅꯖꯔꯝꯕꯤ ꯂꯩꯍꯥꯎꯒ ꯂꯨꯍꯣꯡꯗꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ ꯑꯗꯨꯕꯨ ꯁꯦꯜ ꯈꯔꯒꯤꯗꯃꯛ ꯀꯦꯡꯕꯅ ꯍꯥꯏꯕ ꯌꯥꯗꯨꯅ ꯃꯤꯕꯨ ꯂꯧꯅꯝ ꯇꯧꯔꯨꯕ ꯀꯦꯊꯕꯤ ꯃꯥꯗꯤ ꯃꯄꯥꯝ ꯆꯥꯛꯁꯨ ꯆꯥꯗ ꯃꯋꯥ ꯆꯥꯛꯁꯨ ꯆꯥꯗ ꯋꯥꯅ ꯂꯦꯟꯈꯤ